ꯃꯌꯥꯝꯕꯨ ꯍꯟꯕꯃꯛꯇꯗ ꯀꯪꯂꯩꯔꯤ ꯐꯤꯔꯨꯠ ꯇꯔꯥ ꯅꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯊꯝꯖꯒꯗꯧꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯎꯔꯨꯕꯁꯤꯕꯨ ꯔꯛꯁꯥꯁꯤꯕꯨ ꯃꯨꯚꯤꯁꯤꯗ ꯁ꯭ꯔꯤ ꯀꯨꯃꯥꯔꯒꯤ ꯁꯛꯇꯝꯗ ꯑꯂꯨ ꯁꯤꯔꯤꯁ ꯁꯤꯟꯙꯨꯒꯤ ꯁꯛꯇꯝꯗ ꯑꯂꯨ ꯏꯃꯥꯅꯨꯑꯦꯜ ꯃꯨꯚꯤꯁꯤ ꯑꯃꯦꯔꯤꯀꯥꯗ ꯂꯩꯔꯛꯄ ꯃꯤꯁꯛ ꯑꯃꯒ ꯏꯟꯗꯤꯌꯥꯗ ꯂꯩꯔꯛꯄ ꯃꯤꯁꯛ ꯑꯃꯒ ꯅꯨꯡꯁꯤꯅꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯦꯠꯅꯕ ꯋꯥꯈꯜ ꯑꯗꯨꯕꯨ ꯎꯠꯂꯤꯕ ꯃꯨꯚꯤꯅꯤ ꯎꯔꯨꯁꯤꯕꯨ ꯔꯛꯁꯥꯁꯤꯕꯨ ꯃꯔꯤ ꯃꯌꯥꯝꯗ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤ ꯂꯤꯕ ꯍꯧꯖꯔꯒꯦ ꯋꯥꯔꯤꯁꯤ ꯂꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯃꯨꯚꯤꯁꯤꯒꯤ ꯍꯧꯔꯛꯄꯒꯤ ꯁꯤꯟꯗ ꯁ꯭ꯔꯤ ꯀꯨꯃꯥꯔꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯌꯨꯝꯗ ꯍꯜꯂꯛꯇꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯔꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯕ ꯂꯥꯛꯏ ꯅꯨꯃꯤꯠ ꯑꯗꯨ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏ ꯄꯨꯂꯤꯁ ꯑꯗꯨꯅ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗ ꯆꯍꯤ 19 ꯍꯥꯏꯅ ꯈꯨꯝꯃꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯂꯛꯏ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯣ ꯃꯥꯡꯈꯤꯕ ꯑꯣꯏꯔꯝꯃꯣꯏ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯄꯨꯂꯤꯁ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯃꯥꯗꯣ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯗꯨꯗꯒꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯦꯞꯇꯣꯞ ꯑꯗꯨ ꯐꯥꯗꯣꯛꯂꯗꯨꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯗꯦꯇꯥꯕꯦꯁꯇ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯕꯒꯤ ꯁꯤꯟ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯁꯤꯟ ꯑꯃꯗ ꯍꯥꯏꯕꯗꯤ ꯐ꯭ꯂꯥꯁꯕꯦꯛꯇ ꯂꯥꯛꯇꯨꯅ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯆꯥꯅꯨꯄꯥꯒꯤ ꯅꯨꯄꯤ ꯊꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯦꯇ꯭ꯔꯤꯃꯣꯅꯤꯌꯦꯜ ꯑꯣꯐꯤꯁ ꯑꯃꯗ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯗꯦꯇꯥꯕꯦꯁ ꯑꯗꯣ ꯑꯦꯟꯇꯔ ꯇꯧꯕ ꯍꯥꯏꯕꯗꯤ ꯔꯦꯖꯤꯁꯇꯔ ꯇꯧꯕꯗꯣ ꯃꯗꯨꯒꯤ ꯃꯤꯀꯣꯗꯨ ꯅꯤꯡꯁꯤꯡꯉꯤ ꯔꯦꯖꯤꯁꯇꯔ ꯇꯧꯔꯤꯕ ꯅꯨꯄꯤꯗꯨꯁꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅꯤꯅ ꯃꯃꯥꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯗ ꯅꯨꯄꯤ ꯑꯁꯦ ꯂꯨꯍꯣꯡꯉꯕ꯭ꯔꯥ ꯍꯪꯉꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯅ ꯃꯄꯥꯗꯨꯅ ꯀꯣꯟꯅ ꯆꯠꯂꯝꯗꯥꯏꯗ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯃꯥꯗꯨꯅꯗꯤ ꯉꯥꯏꯉꯝ ꯁꯤꯡꯉꯝꯗ꯭ꯔꯗꯨꯅ ꯅꯨꯄꯤꯗꯨꯗ ꯂꯨꯍꯣꯡꯕꯒꯤ ꯈꯨꯗꯝꯁꯤꯡ ꯊꯤꯔꯛꯏ ꯍꯥꯏꯕꯗꯤ ꯃꯈꯣꯡꯗ ꯈꯨꯗꯣꯞꯁꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯆꯦꯛ ꯇꯧꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯆꯤꯡꯁꯤꯜꯂꯝꯃꯤ ꯃꯆꯥꯅꯨꯄꯥꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯊꯣꯛꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯔꯤ ꯀꯨꯃꯥꯔꯒꯤ ꯃꯃꯥꯅ ꯅꯨꯄꯤꯗꯨꯗ ꯅꯍꯥꯛ ꯂꯨꯍꯣꯡꯉꯕ꯭ꯔꯥ ꯍꯪꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯑꯩꯗꯤ ꯂꯨꯍꯣꯡꯂꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁ꯭ꯔꯤ ꯀꯨꯃꯥꯔꯒꯤ ꯃꯃꯥꯗꯨꯗꯤ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯅꯨꯡꯉꯥꯏꯇꯅꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯁ꯭ꯔꯤ ꯀꯨꯃꯥꯔꯁꯨ ꯄꯨꯡ 6ꯀꯤ ꯑꯦꯂꯥꯔꯝ ꯊꯝꯗꯨꯅ ꯃꯍꯥꯛ ꯍꯧꯒꯠꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯑꯦꯂꯥꯔꯝ ꯈꯣꯡꯗ꯭ꯔꯤꯉꯩꯗ ꯍꯧꯒꯠꯂꯤ ꯃꯍꯥꯛꯅ ꯏꯔꯨꯖ ꯃꯥꯏꯊꯖꯔꯗꯨꯅ ꯑꯣꯐꯤꯁ ꯆꯠꯅꯕꯒꯤ ꯂꯣꯏꯁꯤꯟꯕ ꯃꯇꯝꯗ ꯃꯀꯣꯛ ꯆꯣꯠꯄꯗꯨꯅ ꯃꯃꯥꯅ ꯅꯀꯣꯛꯇꯣ ꯐꯖꯅ ꯇꯩꯊꯣꯛ ꯅꯠꯇ ꯇꯥꯔꯒꯗꯤ ꯂꯣꯛ ꯊꯨꯡꯉꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯗ ꯁ꯭ꯔꯤ ꯀꯨꯃꯥꯔꯁꯨ ꯍꯥꯛꯊꯤ ꯈꯜꯂꯛꯏ ꯃꯍꯥꯛꯅ ꯕ꯭ꯔꯦꯛꯐꯥꯁꯠ ꯇꯧꯗꯨꯅ ꯑꯣꯐꯤꯁ ꯆꯠꯅꯕ ꯍꯣꯠꯅꯒꯦ ꯇꯧꯕ ꯃꯇꯝꯗ ꯄꯨꯡꯁꯨ ꯉꯜꯂꯤ ꯍꯥꯏꯗꯨꯅ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯒꯥꯔꯤꯒꯤ ꯕꯦꯇ꯭ꯔꯤ ꯑꯗꯨꯗꯤ ꯁꯤꯔꯗꯨꯅ ꯄꯨꯡ ꯑꯗꯨꯗꯤ ꯆꯠꯇꯕꯤꯗ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯐꯣꯟꯗ ꯄꯨꯡ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯄꯨꯡ 9 ꯇꯥꯗꯨꯅ ꯂꯩꯕ ꯃꯑꯣꯡꯗꯨꯗ ꯃꯍꯥꯛ ꯈꯣꯡꯎꯞ ꯇꯣꯡꯗꯕꯤꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯇꯝꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯒꯥꯔꯤꯗꯨ ꯊꯧꯅꯕ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯃꯥꯅ ꯈꯨꯕ ꯅꯨꯄꯤ ꯑꯗꯨꯅ ꯈꯣꯡꯎꯞꯁꯨ ꯇꯣꯡꯗꯅ ꯅꯪꯅ ꯆꯠꯇꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯃꯗ ꯇꯣꯡꯉꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡꯎꯞ ꯑꯗꯨ ꯃꯍꯥꯛꯀꯤ ꯕꯦꯒꯇ ꯍꯥꯞꯆꯤꯜꯂꯗꯨꯅ ꯃꯍꯥꯛ ꯑꯣꯐꯤꯁ ꯇꯝꯅ ꯊꯧꯔꯛꯏ ꯑꯣꯐꯤꯁ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯜꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨꯕꯨ ꯊꯦꯡꯒꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯅ ꯑꯣꯐꯤꯁꯀꯤ ꯃꯍꯥꯛꯀꯤ ꯀꯦꯕꯤꯟ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ ꯁꯨꯞꯅꯇꯒꯤ ꯃꯐꯝ ꯑꯗꯨꯗ ꯋꯥꯏꯔꯝ ꯁꯦꯡꯕ ꯅꯨꯄꯤꯗꯨ ꯈꯛꯇꯪ ꯂꯩꯔꯝꯃꯤ ꯅꯨꯄꯤꯗꯨꯅ ꯉꯁꯤꯗꯤ ꯊꯦꯡꯅ ꯂꯥꯛꯑꯦ ꯋꯥ ꯂꯧꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁ꯭ꯔꯤꯅ ꯃꯍꯥꯛꯀꯤ ꯀ꯭ꯌꯨꯕꯤꯀꯜ ꯑꯗꯨꯗ ꯆꯪꯗꯨꯅ ꯐꯝꯃꯒ ꯃꯍꯥꯛꯅ ꯊꯣꯡꯅꯥꯎꯗꯨꯗ ꯍꯥꯡꯇꯣꯛꯇꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄ ꯉꯥꯡꯖꯩ ꯃꯍꯥꯛꯀꯤ ꯍꯦꯛ ꯑꯣꯐꯤꯁ ꯊꯪꯅꯕ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯅꯨꯄꯤ ꯑꯗꯨ ꯑꯣꯐꯤꯁ ꯀꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯕꯅꯤ ꯃꯍꯥꯛꯅꯗꯤ ꯅꯨꯡꯇꯤꯒꯤ ꯃꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯖꯕꯅꯤ ꯅꯨꯄꯤꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯑꯗꯨꯝ ꯉꯥꯎꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯖꯩ ꯅꯨꯄꯤꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯃꯣꯃꯣꯟ ꯅꯣꯛꯆꯗꯨꯅ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗꯕꯨ ꯌꯦꯡꯗꯨꯅ ꯉꯥꯎꯖꯗꯨꯅ ꯂꯩꯖꯩ ꯁ꯭ꯔꯤꯅ ꯇꯧꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤ ꯁꯣꯐꯋꯦꯌꯔ ꯀꯝꯄꯅꯤꯅꯤ ꯃꯍꯥꯛꯀꯤ ꯇꯤꯝ ꯍꯦꯗ ꯑꯗꯨ ꯂꯥꯛꯇꯨꯅ ꯅꯉꯣꯟꯗ ꯀꯣꯗ ꯔꯤꯚ꯭ꯌꯨ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯤꯈꯤꯕꯗꯣ ꯀꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯩꯅ ꯁꯇꯤꯁꯇ ꯄꯤꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯒꯤ ꯇꯤꯝ ꯂꯤꯗꯔ ꯑꯗꯨꯅ ꯁꯇꯤꯁꯄꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯏ ꯁꯇꯤꯁꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯏ ꯀꯣꯜ ꯔꯤꯚ꯭ꯌꯨ ꯇꯧꯕ ꯂꯣꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯄ꯭ꯔꯣꯁꯦꯁꯤꯡ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯁꯇꯤꯁꯅ ꯈꯨꯝꯃꯤ ꯅꯪꯗꯤ ꯀꯩꯗꯧꯗꯨꯅ ꯂꯩꯔꯤꯕ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯂꯣꯏꯔꯕꯒꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯁꯇꯤꯁꯅ ꯈꯨꯝꯃꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯂꯤꯗꯔ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯩ ꯄꯥꯝꯃꯦ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯁ꯭ꯔꯤꯅ ꯁꯇꯤꯁꯅ ꯅꯪꯕꯨ ꯂꯣꯏꯔꯦ ꯍꯥꯏꯗꯥꯏꯅꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯇꯤꯁꯅ ꯈꯨꯝꯃꯤ ꯑꯩꯗꯤꯅꯦ ꯅꯦꯠꯐ꯭ꯂꯤꯛꯁꯇ ꯋꯦꯕ ꯁꯤꯔꯤꯁ ꯑꯃ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯎꯔꯦ ꯃꯔꯝ ꯑꯗꯨꯅ ꯂꯣꯏꯕ ꯉꯝꯗꯕꯅꯤ ꯅꯪꯒꯤ ꯅꯦꯠꯐ꯭ꯂꯤꯛꯁꯀꯤ ꯑꯦꯀꯥꯎꯟꯠ ꯑꯗꯨ ꯄꯤꯔꯣ ꯑꯩ ꯁꯦꯂꯔꯤꯁꯤꯡꯁꯦ ꯑꯝꯇ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯤꯔꯤꯅ ꯄꯤꯌꯨ ꯌꯥꯔꯝꯗꯦ ꯋꯥꯍꯩ ꯑꯗꯨꯗ ꯁꯇꯤꯁꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯩꯔꯒ ꯆꯠꯈꯤ ꯁꯣꯐꯋꯦꯌꯔ ꯀꯝꯄꯅꯤ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯏ ꯗꯤꯄꯥꯔꯠꯃꯦꯟ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯏ ꯁ꯭ꯔꯤꯒ ꯅꯨꯄꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯝꯄꯅꯤ ꯑꯃꯈꯛꯇꯗꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯅꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯂꯟꯆ ꯕ꯭ꯔꯦꯛ ꯄꯤꯔꯛꯄ ꯃꯇꯝꯗꯗꯤ ꯁꯤꯔꯤꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯖꯩ ꯃꯍꯥꯛꯅꯗꯤ ꯅꯨꯄꯤ ꯑꯗꯨꯒ ꯂꯨꯍꯣꯡꯕꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯩꯕ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯁꯥꯒꯠꯇꯨꯅ ꯑꯗꯨꯃꯛ ꯎꯗꯨꯅ ꯂꯩꯖꯩ ꯅꯨꯄꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯣꯞ ꯆꯥꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯗꯤ ꯅꯣꯡꯃꯇ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯦ ꯃꯍꯥꯛꯅ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯃꯨꯚꯤ ꯑꯃ ꯌꯦꯡꯕ ꯃꯇꯝꯗ ꯃꯨꯚꯤ ꯑꯗꯨ ꯁꯦꯠ ꯑꯦꯟꯗꯤꯡ ꯑꯣꯏ ꯍꯥꯏꯗꯨꯅ ꯑꯩꯗꯤ ꯁꯦꯠ ꯑꯦꯟꯗꯤꯡ ꯑꯣꯏꯕ ꯐꯤꯂꯝꯁꯦ ꯍꯩꯅꯗꯦ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯗ ꯁ꯭ꯔꯤꯕꯨ ꯃꯃꯥꯅ ꯀꯧꯔꯗꯨꯅ ꯃꯃꯥ ꯑꯗꯨꯁꯨ ꯇꯦꯂꯔꯤꯡꯒꯤ ꯊꯕꯛ ꯇꯧꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯀꯀꯥꯗ ꯃꯁꯤꯒꯤ ꯐꯤ ꯑꯁꯦ ꯄꯤꯔꯨꯔꯣ ꯑꯗꯨꯒ ꯁꯤꯗ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯈꯔ ꯇꯧꯒꯗꯕ ꯂꯩ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯃꯈꯣꯏꯒꯤ ꯀꯀꯥ ꯑꯁꯤ ꯆꯤꯠꯇꯤ ꯍꯥꯏꯅꯁꯨ ꯀꯧꯏ ꯃꯍꯥꯛꯇꯤ ꯗꯤꯖꯥꯏꯅꯔ ꯗ꯭ꯔꯦꯁ ꯇꯨꯕ ꯄꯥꯝꯖꯕ ꯃꯤꯁꯛꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯇꯦꯂꯔꯤꯡ ꯇꯧꯗꯨꯅ ꯂꯩ ꯅꯨꯄꯥ ꯑꯃꯒꯤ ꯅꯨꯄꯤ ꯑꯃꯅ ꯃꯉꯣꯟꯗ
ब्लाउज तू हाइदन पिरंबदा डिजाइनर की ब्लाउज अम तुदुना पीबा मकुबदुदा नंगी नुपी दुदी मसी सेलदि फजदुनि हाइदन हाइ अदुबु नुपादुना दिगारमदे सुगुम ड्रेस सेटपा मतमदा नुपा खुदिमला गाउदुनि करिगुम ड्रेस असि सेटपा मतमदा नंगी नुपीदुना फजद्रगदी नंगी नुपीदो मसाला फजरमरु हाइदुना मकोइनि खनदुना लेरमी ngasi miyamgi dumukta aina gaming app ama pudun laksari masida adomna iPhone amasung atop atopa cash bonus sing paisa thamdabida habidi deposit tawdabida amasung investment tawdabida phangba ngamgani masi mayamgi golden opportunity ni adomna hek sign up tawba matamda lupa chawnga di adomna free sign up bonus ona phangbigani app asigi maming asina jitwin kawi amasung jitwin asida adomna spin manga ungbagi chance phangbigani aduga yamna nungaiba haitaragadi karigumba adomna aigi promo code asi sijina bitaragadi habidi KANGLE adomna spin tara phangbigani habidi masina adomgi chance asi double orakani paisa su thambidabida sumnadagi sign up tawbudani ko aduga hojiki 2023 gi IPL asida adomna karoni pangi cash bonus supiribani aduga masi phangbini bataragadi adomna sport amada predict tawbiduna win point sing phangbigadabani point sing asi asum kakalaktuna adomna leader board ta khwaidagi wangba taragadi adomna wangma makhalgi cash bonus sing su phangbigani winner sing asi week khudingi lauthorakani iroi loibadana grand bonanza winner aduna cash bonus yamna chawna phangani amuhana kana labidamukta jitwinna adomna nungtijagi amuhana sel thaba yaba sport event sing su piribani try amtri tawgi miu ebasigi ambassador asi Sunny Leone na oibanina 100% secure oiba app ni makada piriba description asida yawriba link asida sanction biduna join option view aduga sign up tawbada agi promo code KANGLE sisina view and start winning now Sri Lanka makhogi makhura aduda kaidore haidun hangma matamda makhura aduna hai karigumba khoina anouba matawa matamda mi kharadi masi pami amasung mi khara la masi pamde maduni haidun hari makhura aduna hari ngasi chunang nupi du ba matamda labda uraga na thandai kai jituna leibra natragana wali sanarubra madura Sri la sanate haidun khomme makhura aduna hari Kam kuina na musmai tawduna leiduribno tha mari sujalabni ne Sirina di laithokpa yana bidamta atopa office ni mahana phami se haidun hari ai office pulam ta di wari sanaba yaba maduna makhura aduna hari Kalagumam Harine, cricket ki base say yam Paramtaragadi 86er Yagadabani. Sirigi Makura si cricket and Misani, Maramaduna Mahala Liliba, Puri Sisu, cricketer Gipurini, Makura Dumakatare, the P. Magaluna Basakamana Luna Ganikangra. Sirina Hare Karam no Haidun Hangmatamda, Makura Duna, cricket Kilona the Hare, Nana Filokumda Duna, 6er Port Yaiduna, Profilo Lakadabani. Karigumana fielding some Tauduna Lataragadi Nakoina Mana, the Pima Pudun Lakane Dugai, Moni Hajal Turibani. Why do the Sri Sungak to the Yangi, Aduga Hang Wise and Agani Haidun Hari. Sirisu Mahaki, Tabala to the Gi, the Pia do Yopisa to the Dumaki, Duna Leche, Adubung, Lakpi Matama to Henzelak to the Mahak, Matasari. Kang Hang to the Pia to the Makoyo, Pisa to the Hobzilla Pumatam Dadi, Mark the Pungatuna, Mark Choki the Gunta to the Tai. Adu the Pia to the Sirina Toribo to the Karisu Tosa the Vidalerami. The same Harabamatam than the Pia do Mapama do the transport opening, Mahagasi, Makoyo Pista Puna Tabato in the Rekanduna, Siriam Harose. Sirigin Mimang the Mahaki Makura do Pamduna, Nangugarang. Office Puna Pamina Taragadi, Walishanagani Habidani have seen in Shanghai. Sirina Lupi do Laka, the Mamaka, the Mahaki, Ajikara do Longtui, Maram di Ajikara do, Tara make Pirak Nabida Mutani Haduna Kanbani, Adubu, Mahaki, Tim Litera Duna, Ubadi, the Aikara, the Kunjala Duna Mahanasi, Duna Mapama Durigachaki. Lupi do Mahaki Mamala, but Satiska Famina Dunalay, Maduragi, Sirina, attention Pangnabi the Magda, Satista, 20 Warisava Hovalai. Kana the Vapor, stapler pin, stapler corruption, Amakara toxin, Adubu Nupi Duna di Mamonda, Kajita Fawa attention at Piram Day. Mahano Opisa Duda is how long do not labor to Zoo, Nupi Duna Kaisu attention PD, Srina Holazava singer say, Amata my packed up hype the oi. Nupi singing Maming say Sindukawi, Sindugi Mapasi, dance class, trainer Amo Duna Labani, Mahana Nupi Nupaka, train Torbamatunda, Mayum the Halatuna. Machanapi Manaka Lapa Matamdi, Machanapi do Karigumaka Tundunale, Machanapi the Tangira Hatuna, Mapa the Piva Matamda, Mapana Tangi, how we hide so high. Machanapi Emase, Mana as a word safe a Moe Basini, Mana Ferista, restaurant at a woman so hang upon by you Wakalon Sule. Masimaki dream near Haduna so high. Mapana Harinagi restaurant plan to Dicamaitore, Madru Machanapi to Komi, Tavase, Masanati Chobunina, Kanadi Matam Changani, Mapa no Mating Pang, Nabi the Mutaharapa Matamda. I don't do Miss Highton that Tojana Bohona Zagaduna Machana Pidro Come. Maramaduna is super Sata Silibani Haduna High. The same Harabamatamda, America de Lepa, missing a sea, Masana self dependent when the Bayam Honaze, Maramadunani, Aqua India the D, family Emasum, Marimata, Ivasini, Masi Mating already piloti. Mapaduna su, Farelangi, Wakalona say I know Hongaroi, I use the toge to the Saksa Siham Drama Pamaduriki.
สติสมสุงสิริมหาเกี่ยวพิสตุระลาพมาทำดางานนั้นตัวริบมาตัวดอมาสินุพิสิกิระให้ดุนหังยีพอยสุมีดูกะนังไงก็พมาเสียเสียนโซโทซิให้ดุนฮารีนุพิดูมาลักตาสิริสิพำนิ่งไปดมักตนีสติสนะสิริกิโฟนดูปากละดุนะนังกิโฟนเสียEMIเดลลอรีบนัตระที่ก็ตัวแกงวาลีให้ดุนหังยีทามารีวาลีให้ดุนะสิรินะฮารีไบค์เตดีให้ดุนหังยีนิพานุมุทีดวาลีให้ดุนฮารีสติสนะฮารีEMIยามนุที่ริบมีเสียนุพิคุยไปวักขันขันกันนูมากุมนุปีสิริเนี่ย Starbucks की कॉफी था पंगा तनी महानदी वीकेंड का सब फसे अरोई बिदनी फजा फजा फम दा मेडिक्योर पेडिक्योर तो दुना पार्टी के तौर पर बिनी अखोई वीकेंड कमाई तो बिहार दुन हरप मिको बतुदा अखोई बोरा खर साबा इमान होबा करी गे न्योखा साबा दुगा गली ते सालबा सिने अखोई खली बसे पार्टी हरगदी अखोई युम मथता चोंग मुछनतना करी दु पाइले तंजा दुला सिरि गा महाकी मखुरा दुगा डांस तो पुतसु निंगछंग आई मसी मैम से खंगब मतुंग दा नंग मखा थाना सथब पाम तारगदी नंग थोप तौरो हादुना सतीसु मफम मदुरगी चतखी श्री यामना हराउजै महाना सिंधुगी ममांगदा थालिबा चौकरीदुर फमदुना सिंधुबु येंगदुना लेजै महानदी सिंधुदा वारी सानबैदमक्ता कयारा खनै अदुबु ngamjade फाइनल ओइना सानरगे न तबु मिकुबदुरदी सिंधु हवतुना चतखी सिंधुना हेक सानजबा थेगु मचा अमलै मदुदा महासु सानजदुना लेलमी तंजादुला सतीस लाक्तुना नुपीरा सुखंगदे नुपारा सुखंगदे नंगना ममिंग गौदुना तौरिबुदुबु करिनो हायमदुना मफमदुरगी चतखी श्रीले मफमदुरा लेबा इंगपेन अमा पायदुना नुपारा नुपीरा हागेतुना येंगे तबु मिकुबदुदा कोलोमदुदगी इंग चाइथुलक्तुना इसिंग अदु ब्लू लोइना ओनखी श्रीसु पाखतुना थेंगुलु टेबल थममदुना इसिंग लौनबैदमक्ता वाशरूम तमना चेली इसिंग अदु सिंतोई अदुगा इसिंग अफाबदु वाशरूम दगी इसिंग पूरदुना महाना टेबल लाकपा मतमददी थेंगुदुरि माना थममबा मफमदुरा लेरमते सतीश मोबाइल चंगदुना थेंगु अदु कोइति थिरै लाइबो फबदगी थेंगु अदु मफम अमदा लेरमी थेंगु अदु लखोलदुना पासलदुना हापसंदुना महाक सोर सनिंग तानो खोंजै तंजादुना सिंधुसु मफमदुरा यौरै सिंधुना सतीशती हाइदुना हंगबा मतमदा महाकागी टेबल ओंथोनरे हाइदुना सिरिना हरे अखोगी टीम असिला यावरिब्रा हाइदुना सिंधुना हंगबा मतमदा यावरि हाइदुना हरे अलुताली पाव फोटो फाउजिन तौनबैदमक्ता नंगी नंबरदो पिरो हाइदुना सिंधुना सिरिदा हरपम मिकुबदुददी सिरिदी हराउबा यमखै लेखिदे सिरिना हराउदुना सतीशकी मनाक्ता लाक्तुना महानागी फोन नंबर लौवे हाइदुना तम्मी सतीशना कसु थौइदबिदा हरे ओ फै मादे अखोई मयामदगी नंबर लौबो लोइरबा मतुंगदा नंगना इकोन कोलिबोरे हाइमदुना मफम मदुरगी चतखी वहाई दु तावा मतमदा श्रीदी मथन ngaktuना लेजहौवी नुमिदाना महान मखुरा दुगी मनाता लाक्तुना नुपी दुना नंबर पिरे हाइदुना हरे मदु मखुरा दुना फोन तोक्सलु नुपी सिदी नपाना फोन तोक्पा ngaiduna leiduribni हाइदुना हरे मदु मदोम चादुना हरे माय वासे यामना तसलु नुको मखुरा दुना हरे फोन तोक्लो तो मदु श्रीना हरे फोन तोरो करिबो हाइदुरिबनो मखुरा दुना हरे आइना हाइबो खुदिमक नंगनो लोइना हाइगदबनी श्रीना फोन तोबो मतमदा फोन अदु पाखलमदे मखुराना हरे नुपी सिदिने खरा ममन कालेबनी मालमु तोरकनी हाइदुना हरे तजादुना सिंधुसु फोन तोक्सलै फोन तोक्खलपदुदा फोन अदु पाखलदुना सिंधुना हरे नंगी फोन मिसकॉल लेरमेना आइना फोन तोरकपनी आई चाक चारुबनी हाइदुना हरे श्रीदी सिंधुना फोन पाखलपदुदा महाक थकलदुना सिंधुना ngaakpasing ado amta taramde मखुराना हारकपदु तारै मखुराना चाक चाराब्रा हंगु हाइदुना हंगी आयु हौजिदा चाक चारुदुना श्रीदा फोन पाइ सिदि हाइदुना सिंधुना हरे दिना लोरगा IPL येंगे तौरिबनी हाइदुना खुमी मदुना मखुरादुना नुमिदाना IPL गा येंद्रामदा हंगु हाइदुना हरे मदु चप मानना IPL येंद्रा हाइदुना श्रीना हंगै मफम मदुना मी तोपसु लेब्रा हाइदुना सिंधुना हंगै लेते हाइदुना श्रीना खुमी नेटवर्क क्रॉस कनेक्शन चना बोरंगनी नेटवर्क की प्रॉब्लम ने हाइदुना हरे मखुरादुना फोन दा टाइप तौरगा वहांग अमा हंगै तंजादुना मखुरागी क्लाइंट मेसेज सालतुना मागे ड्रेस तुबो मतमदा चंगदबा मागी मेजरमेंट अदु महाना पादुना हाइरै वहाई रुताबल सिंधुदी पुंगा मी 26 हाइदुना हरपमि कुबदुदा 26 जनवरीदा आई इसै सही रिपब्लिक डे नुमिता इसै सही हाइदुना इसै अमा सकचली श्रीगा वारी सानबा सि सिंधुदी मकोंग गाउरे उपाय लेत्रदुना श्रीना करि थांगना हेला पामी हाइदुना हंगी मदु खामेना पामी हाइदुना सिंधुना खुमै मखुरादुना आइसु पामी हाइदुना हाइजलु हाइदुना हरे वहाई रुताबदा श्रीना अखोई काकासु खामेन पामे हाइदुना हरे सोइबा तारे हाइदुना फोन अदु कथलदुना मखुरादुना श्रीबु चैरे आइना सावाल होनजरगा नंग मसि फाव तौबा ngamdini हारमदुना मफम अदुदगी चैरगा चतखी नोंगालपा मतमदा सिंधुना महाके फोन हाबा मतमदा श्रीगी मेसेज मयाम लेरमदु महाना थेंगनमी श्रीना ऑफिस कारपा मतमदा सिंधुना फोन तौतुना आइगी गाड़ी अदु बबाना पुखरे नंग आइबु उमता पिकअप तौ लाउ हाइदुना हरे वहाई रुताबदा श्रीदी हराउबा यौखै लेरमदे महाना गाड़ीगी अमोटपा दुसु मफम अदुदा लेबा इसिंग खरना सच चामथोक्तुना महाना सिंधुबु मयुमदगी लौबु चली दुकान अमदा सिनसिनदुना परफ्यूम गा लेदुना मी नेक्तुना महाना परफ्यूम अदु इरुजबै टाइपता मसा कोइबदो लोइना चाहली सिंधुना माकी गाड़ी दा काखलक्तुना तोंबगी मिकुबदुदी महाना लाइन चालबनी हाइदुना महाना खंजखी लेसाबी मना लेंगबाना पाखलक्तुना गाड़ी मनिंगदा तोंबगी फीलिंग असिदी कनानाबु फोंदोकपा ngamदुरी असम तौदुना मखोयनि ऑफिस अदुदा पुना यौमिनरे
ऑफिस अदुदा योरप मतमदा सिरीना सिंधुगा करिगुम महाना खोंफम तरेरसे लिलिना खारिबा थोंग अदुगी मराक यौद्रिंगी ममांग चटमिनबा तारगदी पुसि चुप्पा मखोयनि थादोनरoi हाइदुना मथना खंजरदुना खोंकाप तरेद अदो सिंधुगा मोबानी पुन्ना थांगई सिंधु अदु कनागुमबमना कौरे हाइदुना खोंकाप तरेद योरमदाई मिकुबदुदा महाक मफम अदुदगी लैथोक्तुना चटखी खोंकाप तरेददि फाहलगे हाइदुना सिरिसु मखोंग अदु थांगतुना अदुमक गाइदुना लेरमी तंजा अदुदा सतीश लाक्तुना करिनो नंगना तौरिदुबो हाइदुना चिंगदुना पुगे तौबो मतमदा सिरिना चसी हाइबदु यारमदे सिंधुसु मफम अदुदा लाक्तुना मखोंग थांबो मिकुबदुदा सिरिसु मखोंग थांबो पुन्ना यौमिनरदुना कादुना पुन्ना चंगमिने मतौ अदुदा सिरिना खंजै मदुदि मखोय अनिसे पुंछि जुप्पा थादोनररोइदबनि हाइदुना नुमिदांगी मतमदा सिरिगी ममाना सिरिगी फोन अदु लौरदुना फोनदा वारि सानदुना लै मचानुपादुना बैटरी लोइबा तारे हाइदुना फोन अदु थमनबिदमता हाइ तसेंना हाइबा मतमदा फोन अदु महाना सिंधुगा वारि साननिंगबैदमक्ता ममादा फोन वारि सानबदो थिंखिबै वानी श्रीना फोन अदु येंबा मतमदा सिंधुना तौरपगी मिसकॉल अनि लेरमबदो मांगना थेनखी श्रीना करिगुंबा लाना खंखिबा तारे हाइदुना पाखचदुना फोन अदु कॉल बैक तौबा मतमददी फोन अदु स्विच ऑफ तौदुना लेरमबदु महाना थेनबा मतमददी महाक वाखन यामना नुंगाखिदे नोंगालपा मतमदा श्रीना सिंधुगी मनाक्ता लाक्तुना हाय हाइदुना हाय अदुबु सिंधुनादी याम फजना रेस्पॉन्स पिरमदे सिरीना सिंधुदा हरे नन ngana फोन तौरपदो आई थबक खर चिनमन खितुना फोन अदु पाइबा नंगौद्रे थबा अरुबगा लेब्रा हाइदुना हंगी मदुरा यामना नुरुबा थबक तिनते दा हाइदुना सिंधुना हरे वीकेंड नुमित्ता पार्टी में चसे हाइबनी नंग जमिनरुसेना फोन तौरपनी वहाय रुताबदा श्रीदी याम हरावी सिंधुना मखा तारे केमता खलोनु से यारसे आइना सतीश ओइना फोन तौरगा मागा जमिनसे हारबनी करम सतीश नो हाइदुना हंगो मतमदा अखोई सतीश सिनी हाइदुना हरे वहाय रुताबदगी श्रीना सतीश पु कोइतान तानदुना फुना बैदमगदा तौरई सतीश करिगिनो हाइदुना हंगी श्रीना हरे नन फोन तौरपदो कदबई पाखलिनो सतीश हरे नंदी कदबई पाखत्रिबा मदुना श्रीना हरे आइजु चिनमंदना पाखतबनी नंग चिंतागदी आई कोमली आइना पाखतपनी हाइदुना सतीश हरे श्रीना हरे नुपीना फोन तौरतुना नंबु थबा मथसे हाइ तारगदी मदु यारो हागदबनी मदुना सतीश हरे नुपीना फोन तौरगा क्लब चसे हाइबा मतमदा कनानाबु यारुदिनो श्रीना सतीश मखु लोनरदुना हाजरदुना हरे नंगने क्लब चपदो अमता हाइदोखो सतीशु होय हाइदुना हरे अदु वेब सीरीज की सब्सक्रिप्शन अदुदि पीदबा यारो हाइदुना हरे श्रीसु होय हाइदुना याथोई सतीशु सिंधुगी मनाता लाक्तुना वीकेंड क्लब चपदो यादो मानदे हाइदुना हरे आई वेब सीरीज अमा येंगदबा लै हाइदुना हरे वहाय रुताबदा सिंधुदि नोआरमदे अदुबु सोमनाकंदा श्रीदी हराउना लोरमी सतीश चत्रबनीना श्रीदा हरानी हाइदुना श्रीना खंजतुना लै तंजादुदा सिंधुना श्री कौरको मतमदा आइदि यारे चपदो हाइदुना हरे करिनो नंग ngang se हाइदुना सिंधुना हंगी मदुना नंगना बु हाइतागदि लो यारे हाइबनी हाइदुना हरे नंगी डेटा की रिव्यू दो नंगोन ईमेल तोकिबनी अदु येंगोन हाइबनी हाइदुना हरे सिंधुना श्रीदा नंग नुंगदांगना फ्री ओइब्रा पार्टी चलुसरा हाइदुना हंगई मदुना अहामदि श्री सुखरा मवन काली मदुना सतीश लाक्तुना ममन याम कहन तारगरी सोजेजनी हाइदुना नाकोइना येइदुना हरमी ओइसरसी हाइदुना श्रीना सिंधुदा हरे नोइदि वीकेंड कमाइ तोगे हाइदुना सिंधुना हाको मिकुबदुदा मकुरागा मागा स्ट्रीट बेदर साबो चाबदुनि जंगै आइगि वीकेंड मता हा कनुदा हाइदुना हरे सिंधुना सतीश पुंगा हाइदुना लै अदु सतीश ती इंटरव्यू पीबे ता तो गोल लिटर लाई महाल मफम अदु लापो मतमददी मफम अदु लैबा मिसिंगना महाकु नोना बिरामी तजादुना महाकसु सिंधुगा हेक थेंगनै सिंधुना हरे करिनबु म्यूजिक उतुरिब्रा क्लब मनुसिदा हाइदुना हंगई सी कोड असिदे अखोइगा काना तुबीबनी यावना फजबनी हाइदुना हरे सिंधुना कोड अदु लौथोमबसे यारे हाइदुना कोड अदु लौथोमदुना मफम अदुदा थममदुना सटके तव मतमदा कोड अदु खुंकलदुना महाना अमुक माकी गाइदु येप्सलगा मसी कोड से हुराम मिदो नातैचानु हारमदुना मफम अदुदगी मा क्लब ता संगई क्लब मनुंग अदु चंगपो मतमदा मखुरा दो क्लब अदुदा फमबगी मोंगदा लेबदु महाना उई वाखना उबनी मखुरा अदुना हाइ मफम असिर लेबा मिसिंग असे फिरो मत मरांग लोने सेटपने कैसु खलुनु नुपा थो नुपी दुदा नंगना ड्रिंक्स लेगी हायो अदुगा हलकपो पैसा दुनाने ओइजरोना पिथोमु हाइदुना हरे श्री सु सिंधुगी मनाक्ता चंगक्तुना नंगी ड्रिंक्स अमा लेगी हाइदुना हरे सिंधुना हरे कइनो खोइनि से पुन्ना लाउमिनरगा नंगना क्लब ता थेनबा मिगी टाइपता ड्रिंक्स लेगी हाइसिबो मदुर श्रीना हरे कदवेगे अमा लेगी हाइदुना हाको मतमदा बोडका सोड ओइ थक्के हाइदुना हरे बारटेंडर अदुना सागी ते हाइदुना हापो मतमदा आइदि जूस थक्के हाइदुना हरे जूस हाइबो वहाय अदु ताबदा बारटेंडर अदुदि क्लब ता जूस थक्पला आइसे कमाइ तोइनो हाइदुना गक्तुना येंगी सिंधुना मोहितो मोकटेल अम पियो हाइदुना हरे अदु इंगदबनी हाइदुना इपंग पंगै श्रीना बारटेंडर अदुदा हरे श्रीगी मतौ अदुदा सिंधु सुंगक्तुना येंगजै श्रीना लुपा लिसिंग पुथोक्तुना बारटेंडर अदुदा पिरदुना अले मदु नंग ओजरो हाइदुना हरे बारटेंडर अदुनदी पैसा से वाली हाइदुना हरे मानदी याम होंगमनी न खलुबनी अदुबु तांगदुना लेरमनी पैसा दो मुलो थोक्तुना बारटेंडर अदुदा मु पिरदुना बारटेंडर अदुना हरे अरे म पैसा से लोसन बिको श्री एमसु सिंधु दु डांस तौरई मदुदा सिंधुना हरे कइगैनु खदि हरौदना मदुदा श्रीना हरे ऐसे हैदराबाद पोलकपनी हैदराबाद चौरकपनी अदुगु माकी कॉलेज ममिंग सिंग अदुसु लोइन हरे सिंधुना नंगी राशि कइनो हाइदुना हंगे
Srina Singarasi haduna hai madura sinduna Singarasi kangusi tege chanadini Srina hare Singarasi hari se English oibagi wani Telugu dadi aise combo oibani Srina sinduda nangi rasi kaino haduna hangi khangdi haduna khomi det kya la pokpuno haduna hangi madusu khangdi haduna hare nang halingi se kaino haduna sinduda Srina hang pomiko baduda masigi matang se akhoi babana haidagade ai khangoi ai isagi delo basu khangde aina ngawari matamda akhoi masu laikidre na tai wahai rutabda Sri su nungaite mataw dura karsu khalunu haduna sinduna Sri dare Srina biyar ama puduna sindugi manakta porapamiko baduda biyar se thakchelu anga macha sarakano haduna hare Srina di aise masi thakpati ngamoy adubu atopa thaba mahayu kasu kaidi haduna hare hetang ngamgadra haduna sinduna hangi ngamgani haduna khomi adu taragadi masamda lay masu paliba nupa sigi manakta chakhiladuna magi drinks se mullaga mangon hajelu haduna hare Upai Litrabina Sri Su Nupadu Manata Changduna, Mangona Hamdadi, Lal Hadun Haji, Nupadu Karigino Hadun Hangi, drinks at the Muladuna Mahana Padu Hajalanduna Chelai, Mal Chelapamatamda, Washroom Mamanda, Letuna Levada, Washroom Manundagi, Sinduna Mahapuchi Chinduna, Washroom Manunda Pusalai, Sindusu, you President Gaudun Levani, Sinduna Helena Tona Buyan Lane, Madrusri Nare, Nan Haibagini, Adu Taragadi Ail Habukutima, now no let of Duribra Haduna, Sinduna Hangai. Haida was talking haduna Srina hare. Srina Sinduda Sinduja Hana Kawe. Full name ni Maduragidi, Nasidagide on the Sinduko haduna Sinduna hare. Sinduda Kawamatumda, Sinduna Hajanajana Sinduko haduna Kawale. Sinduna Srida, Nangsana Pami haduna Mahag Lectatuna, Black out Satuna Gan Monkey. Sinduna Srida Halaba Wahayadu Nishingatuna Mahakaraduna, Sindubu Pankaduna Mahaki Kartana Poratuna Kardu the Pami. Car Manunda Mahana Makoini selfie Sulawi. Asumto Duna Srina Sindubu Mayumda Tilai. Numi Kudingi Makoini, Mrs. Habalepam de, Warisanabalepam de, WhatsApp the photo to Sutai, reply when a heart or in a su, Sinduna Halai. To pump Sapong Kang the gay Sinduna Pontori, Sri Su, Tabachilam Taragasu, Pondi Adumapai, Cricket Sanari Matamda, Sinduna Pontori Haduna, Ranching at the Warisanaduna Topagi, Market Tembado, Mighty Banangi, Makoi Makura Duna Puna Vida Mutasukutantane, Sindugi Tingudu Putotuna, Sri the Suyangali, Tingusi Mapanda Yam Kanzataragasu, Manu the Diam sensitive boy in Hadun Hai. Officer Sumakoini see Yam Nakshina Bahabdo. No Mudi Chindugi Mapana Makoini Nakaminaba, selfie do Uraduna, Nupasi Kanano Hadun Hangi, Madura Sinduna Hare, Nupasi Akoi officer Tabatomina Bakaligni, Mabuyana Pabni, Babangalu Matamda, Marcase, Yan Fay Hadun Harakani, Mapan Hare Duta Lifarine, Nasisa Ishangba Habdoi, Manamadun Pado Kora Yam do Nagi Hadun Hare. Srigi Mapasi electronics kit havakta wa mini habadi TV yadaba khota bakika sema mini maramaduna Srina mapai damakta tiffin puduna lai tanjadu da Sinduna phone tore aduga Srina pakali Sinduna hari nang se khoi babagam to unaba pami hai nang akhoi dam talau Sri su yamna harauna hoi la ka hadun hari mapagi manakta mahang cha pami kubaduda pana phone yengduna momo nokseduna laibagi mikubadu uba matamda papan hari ibunga nambu nupiga nusindara brane wasana paduna nusinate da haiduna khomi Mapan hari, namane, namagi matanda hana de khanga panatra, namana pamsa pase, sulbata ki posa makhtani matudi, maki makuchaba mamuti jaduna, nangi lohomba sini, mana pambali, ma dauna, ibung manung se konjan mangamba mawuduni mana pamse, namase, nangi lohomba khanbade yamna wazirabani, girlfriend gumba nusina ba haba sungumba singsina namagi wakhala se, wan ba protogunu, ai masina wala tasing haba pambai damatani ene nangona haribase. Somna kanadi Sindugi mapa amasung, Sinduna Sang Thana Vidamakta dinner same Saduna Lake. Sinduna Sri Dadi Pon Hanjana Tawi, Adubu Srina, Ponadu, Taura Basu Pakat Pahapchakoram de, Madam de Mahana Sindu the Gilato Haduna Kali. Srina Pon Pato Mato Duda Sindu Yan Noite. Sri Mamala Sri da Saklam Brahadun Hangi, Adubu Lam de Haduna Kome. Sri Suwakanyam Nuajadabani. Sindu Officelai, Aduga, Sri da Wam the Gang of Jatumina Pandunalay. Sri Nare, Narangi the Mata Bungapu, Aila Pungam Kitre. Sri Nanganji Singado, Sindudiam, Tasanaram de. Makoeni, Lance Popudi Chamine, the Buwari, the Suzana de. What is another Su Sinduna Tabakto, Tianga Power Mahagadam Sangduna lay. Salo had no harapasu, Aila Hie Yani had no Makumi. Makoni no Comtara Pomatamda, lip the tone locumtare, lip a dunic Pomikubaduda. Makoeni sees Hoy the Consinaduna Leremi. Sri Makula Dusu, Sindugi Matabata Paduna Levi Makubaduda, Sindus Mobilo Fortuna Sri the Yinduna Leremi. Asumto Duna Sinduna, Sri Bukistoki. Makoini Kisto was a lip say up down to Sanaduna, lip Manuda the Makotuna Leveni. Srina Sindu Mayum Tamnatila Pomikubaduda, Pharmacy Mamma Matahamaduna. Ay kanausin ng IT, maramaduna
ꯒꯨꯂꯤ ꯑꯝꯇ ꯂꯩꯔꯣ ꯍꯥꯏꯗꯨꯅ ꯁ꯭ꯔꯤꯗ ꯍꯥꯏꯔꯛꯏ ꯐꯔꯦ ꯂꯩꯔꯨꯒꯦ ꯍꯥꯏꯗꯨꯅ ꯁ꯭ꯔꯤꯁꯨ ꯀꯨꯝꯊꯔꯛꯏ ꯃꯗꯨꯗ ꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯈꯥꯝꯃꯗꯨꯅ ꯅꯪꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕꯗꯨꯁꯨ ꯂꯩꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯕꯤꯛꯁ ꯂꯩꯔꯗꯨꯅ ꯊꯣꯛꯂꯛꯏ ꯃꯗꯨ ꯅꯪꯒꯤꯗꯤ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯂꯩꯔꯛꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯟꯗꯨꯅ ꯁ꯭ꯔꯤꯗ ꯀꯟꯗꯣꯝ ꯂꯩꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯁ꯭ꯔꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯇꯧꯗꯦ ꯁ꯭ꯔꯤꯅ ꯈꯪꯃꯜꯂꯛꯇꯕꯗꯨꯗ ꯑꯩꯈꯣꯏ ꯕꯕꯥꯁꯤ ꯌꯨꯝꯗ ꯉꯁꯤꯗꯤ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯁꯤꯖꯤꯟꯅꯅꯕ ꯄꯣꯠꯇꯣ ꯂꯩꯌꯨꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯕꯨ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤꯗꯨ ꯇꯣꯡꯗꯨꯅ ꯊꯧꯔꯛꯏ ꯒꯥꯔꯤ ꯁꯨꯝ ꯊꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯁ꯭ꯔꯤ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯥ ꯒꯥꯔꯤꯗꯨ ꯈꯥꯝꯃꯗꯨꯅ ꯐꯥꯔꯃꯥꯁꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯐꯥꯔꯃꯥꯁꯤꯗꯨꯗꯤ ꯊꯣꯡ ꯂꯣꯟꯒꯦ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯡ ꯑꯗꯨ ꯅꯝꯗꯅ ꯍꯥꯡꯍꯟꯗꯨꯅ ꯃꯍꯥꯛꯅ ꯀꯣꯟꯗꯣꯝ ꯑꯗꯨ ꯂꯧꯔꯝꯃꯤ ꯁ꯭ꯔꯤ ꯑꯃꯁꯨꯡ ꯁꯤꯟꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯥꯃꯁꯨꯇ꯭ꯔꯒꯤ ꯆꯦꯞꯇꯔ ꯂꯣꯏꯅꯃꯛ ꯔꯤꯚꯤꯖꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯀ꯭ꯂꯥꯏꯃꯦꯛꯁ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯤꯟꯗꯨꯗ ꯁ꯭ꯔꯤꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯁꯤ ꯂꯧꯔꯒ ꯑꯩ ꯅꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯅꯤꯡꯕꯅꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯤꯟꯗꯨꯅ ꯁ꯭ꯔꯤꯗ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯑꯩꯅꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯀꯔꯤꯅꯣ ꯃꯔꯨꯞ ꯍꯥꯏꯕꯕꯨ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯑꯩꯗꯤ ꯅꯪꯅ ꯑꯣꯐꯤꯁ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩꯗꯒꯤ ꯅꯪꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯖꯔꯛꯄꯅꯤ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯃꯔꯤꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕ ꯃꯗꯨꯅ ꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯁꯨꯝꯅꯗꯒꯤ ꯇꯪꯀꯛ ꯑꯃꯈꯛꯇꯅꯤ ꯍꯤꯠ ꯑꯣꯐ ꯗ ꯃꯣꯃꯦꯟꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯃꯁꯤꯗꯤ ꯁꯨꯝꯅ ꯅꯨꯡꯉꯥꯏꯈꯤꯕꯒꯤ ꯋꯥꯅꯤ ꯃꯁꯤꯒꯤ ꯑꯥꯔꯊ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯁꯤꯕꯨ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯁ꯭ꯔꯤꯅ ꯁꯤꯟꯗꯨꯗ ꯍꯥꯏꯔꯛꯏ ꯃꯗꯨꯃꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯁꯤꯟꯗꯨꯅ ꯁ꯭ꯔꯤꯗ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯁ꯭ꯔꯤ ꯑꯗꯨ ꯃꯄꯤ ꯑꯣꯔꯣꯔꯣ ꯇꯥꯔꯛꯏ ꯁ꯭ꯔꯤꯅ ꯍꯥꯏꯔꯛꯏ ꯁꯤꯟꯗꯨ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯕꯤꯒꯅꯨ ꯑꯩꯅꯦ ꯅꯪꯕꯨ ꯐꯖꯅ ꯁꯦꯟꯅꯒꯅꯤ ꯑꯩ ꯅꯪꯕꯨ ꯀꯩꯗꯧꯉꯩꯗꯁꯨ ꯆꯩꯕ ꯉꯥꯡꯕ ꯇꯧꯔꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯅꯪꯕꯨ ꯑꯩꯅ ꯀꯟꯗꯣꯔꯤꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯝꯇꯗꯤ ꯌꯥꯕꯤꯌꯨ ꯀꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯟꯗꯨꯅ ꯁ꯭ꯔꯤꯒꯤ ꯃꯅꯥꯛꯇ ꯐꯝꯖꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯌꯦꯡꯉꯣ ꯀꯞꯄꯗꯨ ꯂꯦꯞꯄꯨ ꯌꯦꯡꯉꯨ ꯅꯪꯁꯦ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ ꯑꯩꯅꯁꯨ ꯅꯪꯁꯦ ꯌꯥꯝꯅ ꯄꯥꯝꯃꯤ ꯅꯪꯒ ꯂꯣꯏꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯝꯐꯣꯔꯇꯦꯕꯜꯁꯨ ꯑꯣꯏ ꯑꯗꯨꯕꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯑꯩꯗꯤ ꯉꯝꯗꯦ ꯁ꯭ꯔꯤꯁꯨ ꯀꯞꯄꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯀ꯭ꯂꯕ ꯑꯗꯨꯗ ꯑꯩꯕꯨ ꯄꯥꯝꯃꯦ ꯍꯥꯏꯔꯤꯕꯗꯣ ꯀꯩꯒꯤꯅꯣ ꯃꯗꯨꯗꯒꯤꯗꯤ ꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯩꯅ ꯄꯥꯝꯃꯦ ꯍꯥꯏꯕꯗꯨꯗꯤ ꯅꯪꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯑꯣꯡ ꯑꯁꯦ ꯄꯥꯝꯃꯦ ꯍꯥꯏꯕꯅꯤ ꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯑꯍꯟꯒꯤ ꯇꯥꯏꯞꯇ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯣꯏ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯁꯦꯃꯤꯅꯥ ꯑꯗꯨ ꯍꯦꯟꯗꯣꯛꯇꯨꯅ ꯆꯠꯂꯨꯔꯦ ꯃꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯁꯨ ꯅꯠꯇꯦ ꯃꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯨꯞ ꯑꯣꯏꯕ ꯃꯔꯤꯁꯦ ꯀꯥꯏꯒꯨꯝꯁꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯐꯕ ꯃꯔꯨꯞ ꯑꯣꯏꯕ ꯌꯥꯏꯅ ꯁ꯭ꯔꯤꯗꯨ ꯁꯤꯟꯗꯨꯗ ꯇꯨꯀꯠꯆꯕ ꯐꯥꯎꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯗꯣꯔꯤꯕ꯭ꯔꯥ ꯅꯨꯡꯁꯤꯗꯕ ꯐꯥꯎꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯏ ꯅꯨꯃꯤꯠ ꯑꯗꯨ ꯅꯣꯡꯁꯨ ꯌꯥꯝꯅ ꯆꯨꯏ ꯁ꯭ꯔꯤꯅ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯈꯥꯝꯕ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯁ꯭ꯔꯤꯁꯤ ꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯖꯔꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯁꯤꯟꯗꯨꯅ ꯅꯣꯡꯁꯤ ꯍꯥꯡꯉꯕ ꯃꯇꯨꯡꯗ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯁ꯭ꯔꯤꯗꯤ ꯃꯍꯥꯛꯀꯤ ꯃꯤꯂꯨꯗꯒꯤ ꯇꯥꯔꯤꯕ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨꯗꯤ ꯅꯣꯡꯒꯤ ꯏꯁꯤꯡꯅ ꯑꯃꯠꯇ ꯎꯍꯟꯈꯤꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯈꯤ ꯁ꯭ꯔꯤꯅ ꯄꯥꯎꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥ ꯆꯤꯇꯤꯗ ꯂꯣꯏꯅ ꯇꯝꯃꯤ ꯆꯤꯇꯤꯅ ꯍꯥꯏꯔꯛꯏ ꯃꯥꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤꯅꯣ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯁꯛ ꯐꯖꯕ ꯑꯗꯨꯅ ꯅꯪꯕꯨ ꯁꯨꯝꯍꯠꯂꯗꯨꯅ ꯃꯍꯥꯛꯅ ꯅꯪ ꯑꯁꯦ ꯁꯤꯖꯤꯟꯅꯈꯤꯕꯅꯤ ꯃꯍꯥꯛꯅ ꯅꯪꯕꯨ ꯅꯝꯊꯥꯛ ꯇꯧꯕꯅꯤ ꯃꯍꯥꯛꯇꯤ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤꯕꯅꯤꯅꯦ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯁꯦ ꯃꯍꯥꯛꯅ ꯃꯤꯔꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯍꯦꯟꯖꯟꯅ ꯈꯟꯒꯗꯕ ꯅꯠꯇꯦ ꯀꯞ ꯂꯦꯞꯄꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯩ ꯈꯜꯂꯔꯣꯏꯒꯦ ꯍꯥꯏꯗꯨꯅ ꯁ꯭ꯔꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯅꯤꯡ ꯍꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯕꯨ ꯑꯣꯏꯔꯣ ꯁꯤꯟꯗꯨꯁꯦ ꯑꯐꯕ ꯅꯨꯄꯤꯗꯤ ꯑꯐꯕ ꯅꯨꯄꯤꯅꯤ ꯃꯤꯗꯤ ꯀꯥꯏꯅꯔꯕ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨ ꯐꯠꯇꯦ ꯔꯧꯅꯤ ꯔꯦꯁꯇꯨꯔꯦꯟꯠ ꯀꯌꯥ ꯊꯨꯡꯉꯨꯔꯕꯅꯤ ꯍꯥꯏꯗꯨꯅ ꯁꯟꯗꯣꯛꯅꯩ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯅꯨꯄꯤꯗꯨ ꯐꯩ ꯍꯥꯏꯗꯨꯅ ꯊꯥꯒꯠꯂꯝꯃꯤꯅꯤ ꯑꯗꯨꯅ ꯀꯥꯏꯅꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯁꯤꯊꯕ ꯉꯝ ꯇꯥꯔꯒꯗꯤ ꯅꯪꯅ ꯅꯨꯄꯤꯗꯣ ꯅꯨꯡꯁꯤꯔꯨꯕꯗꯤ ꯀꯧꯗ꯭ꯔꯦ ꯃꯈꯨꯔꯥ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯅ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯏ ꯃꯆꯥꯅꯨꯄꯥꯗꯨ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯆꯣꯞꯄꯗꯨ ꯇꯩꯊꯣꯛꯄꯤꯔꯗꯨꯅ ꯅꯣꯡ ꯃꯔꯛꯇ ꯂꯥꯛꯏꯁꯦ ꯀꯩꯒꯤꯅꯣ ꯃꯇꯝ ꯈꯔ ꯅꯣꯡ ꯈꯥꯡꯗꯨꯅ ꯂꯥꯛꯎ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯅ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨꯅ ꯃꯃꯥꯕꯨ ꯀꯣꯟꯖꯗꯨꯅ ꯀꯞꯆꯔꯝꯃꯤ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛ ꯑꯗꯨꯗꯤ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯈꯤꯗꯦ ꯁꯤꯟꯗꯨꯅ ꯑꯣꯐꯤꯁ ꯀꯥꯔꯛꯄ ꯃꯇꯝꯗ ꯁ꯭ꯔꯤꯗꯤ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯐꯝꯐꯝ ꯑꯗꯣ ꯍꯥꯡꯗꯨꯅ ꯂꯩ ꯁꯤꯟꯗꯨꯁꯨ ꯁ꯭ꯔꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯖꯗꯨꯅ ꯂꯩ ꯃꯈꯨꯔꯥꯒ ꯃꯥꯒ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯈꯨꯔꯥꯅ ꯍꯥꯏꯔꯛꯏ ꯍꯧꯈ꯭ꯔꯦ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯅꯃꯥꯅ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯅꯪ ꯑꯗꯨꯗ ꯂꯨꯍꯣꯡꯉꯣ ꯁꯤꯟꯗꯨꯁꯨ ꯁ꯭ꯔꯤ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯑꯣꯐꯤꯁꯇ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯉꯝꯗꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯁꯤꯟꯗꯨꯅ ꯃꯄꯥꯗ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯕ ꯉꯝꯗꯦ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯕꯦꯗꯃꯤꯟꯇꯟ ꯁꯥꯟꯅꯕ ꯃꯇꯝꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯁꯤꯟꯗꯨꯅ ꯕꯦꯗꯃꯤꯟꯇꯟ ꯁꯥꯟꯅꯕ ꯑꯗꯨꯗ ꯃꯄꯥꯗꯨꯅ ꯊꯣꯏꯔꯝꯃꯤ ꯃꯗꯨꯅ ꯃꯄꯥꯗꯨꯅ ꯀꯩꯗꯧꯔꯦ ꯅꯪ ꯉꯁꯤꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯒꯦꯝ ꯁꯥꯟꯅꯕ ꯃꯥꯜꯂꯦ ꯃꯄꯥꯗꯣ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯄꯥꯟ ꯆꯠꯈꯤꯕ ꯃꯇꯝꯗ ꯁ꯭ꯔꯤꯒꯦꯗꯣ ꯑꯩꯅ ꯌꯨꯝꯗ ꯄꯨꯁꯟꯕꯅꯤ ꯃꯆꯥꯅꯨꯄꯤꯁꯤ ꯑꯃꯦꯔꯤꯀꯥꯗ ꯌꯣꯛꯂꯛꯄꯅꯤꯅ ꯃꯄꯥꯅꯗꯤ ꯅꯨꯄꯥ ꯑꯃ ꯌꯨꯝꯗ ꯄꯨꯁꯜꯂꯦ ꯍꯥꯏꯕꯁꯤꯗꯤ ꯊꯕꯛꯇꯤ ꯂꯣꯏꯔꯝꯃꯅꯤꯁꯦ ꯈꯪꯉꯕꯅꯤ ꯁꯤꯟꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯒꯤ ꯄꯨꯟꯁꯤꯗꯅꯦ ꯑꯩꯅ ꯑꯁꯣꯏꯕ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯍꯟꯗꯛꯇ ꯈꯪꯉꯤ ꯑꯩꯅꯗꯤ ꯁꯨꯝꯅꯗꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯑꯩꯁꯦ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯄꯥꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯐꯔꯦꯅꯦ ꯅꯪꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯩꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯈꯪꯉꯨꯗꯦ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯪꯁꯦ ꯑꯃꯦꯔꯤꯀꯥꯗ ꯆꯥꯎꯔꯛꯄꯅꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯔꯤꯕ ꯅꯪꯒꯤ ꯀꯣꯂꯦꯖꯇ ꯊꯦꯡꯅꯔꯛꯄꯁꯤꯡ ꯑꯗꯣ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯃꯔꯨꯞꯁꯤꯡꯅ ꯅꯪꯉꯣꯟꯗ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯄꯤꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯣꯛꯄ ꯑꯃꯁꯨꯡ ꯃꯐꯝ ꯑꯁꯤꯗ ꯆꯥꯎꯔꯛꯄ ꯃꯤꯗꯜ ꯀ꯭ꯂꯥꯁꯀꯤ ꯅꯨꯄꯥꯁꯤꯡꯗꯤꯅꯦ ꯀꯃꯥꯏꯅ ꯇꯧꯏ ꯅꯨꯄꯤꯒꯤꯅꯦ
ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯈꯛꯇꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯅꯦꯅ ꯈꯟꯕ ꯉꯝꯖꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯑꯃꯦꯔꯤꯀꯥꯗ ꯂꯩꯕ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟꯒ ꯌꯥꯝꯅ ꯃꯥꯟꯅꯗꯦ ꯈꯦꯠꯅꯩ ꯃꯗꯨꯒꯨꯝꯕ ꯅꯨꯄꯤ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯅꯨꯡꯁꯤ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯁꯥ ꯇꯧꯔꯨꯗꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄ ꯃꯇꯝꯗꯗꯤꯅꯦ ꯃꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗꯕꯅꯤ ꯃꯁꯤꯅꯅꯦ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯋꯥꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅꯤ ꯁꯤꯟꯙꯨꯁꯨ ꯃꯄꯥꯅ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯇꯥꯁꯤꯜꯂꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇꯦ ꯁ꯭ꯔꯤꯁꯨ ꯃꯈꯣꯏ ꯑꯣꯐꯤꯁꯀꯤ ꯅ꯭ꯌꯨ ꯌꯔꯒꯤ ꯄꯥꯔꯇꯤ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯌꯨ ꯀꯌꯥ ꯃꯔꯨꯝ ꯊꯛꯏ ꯁꯤꯟꯙꯨꯅ ꯁ꯭ꯔꯤꯕꯨ ꯀꯣꯏꯊꯤ ꯊꯤꯖꯔꯗꯨꯅ ꯎꯅꯕ ꯂꯥꯛꯏ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯁꯨ ꯐꯣꯡꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯏ ꯁ꯭ꯔꯤꯗꯤ ꯌꯨ ꯐꯨꯟꯗ ꯉꯥꯎꯔꯕꯅꯤꯅ ꯁꯤꯟꯙꯨ ꯑꯁꯤ ꯕ꯭ꯂꯔ ꯆꯠꯇꯨꯅ ꯎꯏ ꯍꯦꯄꯤ ꯅ꯭ꯌꯨ ꯌꯔ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯤꯟꯙꯨꯅ ꯁ꯭ꯔꯤꯕꯨ ꯆꯤꯡꯁꯤꯜꯂꯗꯨꯅ ꯀꯤꯁ ꯇꯧꯏ ꯀꯤꯁ ꯇꯧꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯁ꯭ꯔꯤꯗꯤ ꯄꯨꯡꯉꯝꯉꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯀꯟꯅ ꯏꯟꯊꯣꯛꯏ ꯃꯇꯧ ꯑꯗꯨꯗ ꯁꯤꯟꯙꯨꯁꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯣ ꯌꯦꯡꯗꯨꯅ ꯂꯩ ꯁ꯭ꯔꯤꯅ ꯍꯥꯏꯔꯦ ꯃꯁꯤꯗ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯕꯗꯣ ꯁ꯭ꯔꯤꯅ ꯃꯌꯥꯝ ꯑꯣꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯦ ꯃꯦꯗꯥꯝꯒꯤꯗꯤꯅꯦ ꯀꯩꯁꯨ ꯀꯥꯏꯗꯕꯅꯤ ꯇꯧꯅꯤꯡꯕ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯕꯨ ꯃꯁꯤ ꯅꯨꯡꯁꯤꯅꯕꯗꯤ ꯅꯠꯇꯦ ꯃꯁꯤ ꯃꯔꯨꯞꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯁ꯭ꯔꯤꯁꯨ ꯌꯨꯗꯤ ꯐꯨꯟꯗ ꯉꯥꯎꯔꯕꯅꯤꯅ ꯃꯥꯁꯨ ꯋꯥ ꯉꯥꯡꯕꯗꯗꯤ ꯕ꯭ꯔꯦꯛ ꯐꯥꯗ꯭ꯔꯦ ꯁ꯭ꯔꯤꯅ ꯍꯥꯏꯔꯦ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯦ ꯅꯉꯣꯟꯗꯗꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯐꯝ ꯍꯥꯏꯕꯗꯣ ꯑꯣꯏ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅꯅꯦ ꯑꯩꯕꯨ ꯅꯪꯗꯧꯅꯗꯤ ꯌꯣꯛꯂꯛꯇꯦ ꯑꯗꯨꯕꯨ ꯅꯉꯣꯟꯗ ꯅꯨꯡꯁꯤꯔꯨꯕꯒꯤ ꯆꯩꯅꯥ ꯑꯁꯦ ꯍꯥꯏꯕꯗꯤ ꯗꯟꯗꯤ ꯑꯁꯦ ꯐꯪꯐꯝꯁꯨ ꯊꯣꯛꯏ ꯐꯔꯦ ꯑꯩꯉꯣꯟꯗ ꯐꯨꯔꯣ ꯑꯩꯁꯨꯅꯦ ꯃꯁꯤ ꯀꯦꯖꯨꯋꯦꯜꯅꯤ ꯑꯗꯨꯝ ꯈꯜꯂꯒꯦ ꯀꯩꯁꯨ ꯈꯜꯂꯣꯏꯒꯦ ꯍꯥꯏꯗꯨꯅ ꯁ꯭ꯔꯤꯅ ꯍꯥꯏꯔꯦ ꯁꯤꯟꯙꯨꯅ ꯁ꯭ꯔꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯁ꯭ꯔꯤꯅ ꯉꯛꯇꯨꯅ ꯌꯦꯡꯉꯤ ꯁꯤꯟꯙꯨꯅ ꯍꯥꯏꯔꯦ ꯍꯣꯏ ꯐꯔꯦ ꯃꯇꯝ ꯑꯗꯣ ꯑꯩꯒꯤꯗꯤ ꯀꯦꯖꯨꯋꯦꯜ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯅꯪꯁꯦ ꯅꯪꯅ ꯍꯥꯏꯖꯈꯤꯕ ꯑꯗꯨꯒꯨꯝꯅ ꯅꯪꯁꯦ ꯂꯝꯆꯠ ꯁꯥꯖꯠ ꯐꯖꯅ ꯌꯣꯛꯂꯛꯈꯤꯕ ꯃꯤ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯕ ꯋꯥꯔꯤ ꯑꯁꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯔꯛꯇꯨꯅ ꯉꯥꯡꯉꯣꯏꯗꯕꯅꯤ ꯁꯤꯟꯙꯨꯅ ꯍꯥꯏꯔꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯁꯦ ꯌꯥꯝꯅ ꯍꯣꯡꯕ ꯅꯨꯄꯤꯗꯧꯅ ꯈꯟ ꯇꯥꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯨꯔꯤꯕꯗꯤ ꯁꯤꯟꯙꯨꯅ ꯍꯥꯏꯔꯦ ꯃꯥꯅ ꯉꯁꯥꯏ ꯂꯣꯏꯅ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯣ ꯑꯇꯩ ꯀꯩꯝꯇ ꯅꯠꯇꯦ ꯂꯣꯏꯅ ꯇꯧꯈ꯭ꯔꯦ ꯍꯥꯏꯁꯦ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯁꯦꯛꯁꯇꯨꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯃꯁꯤꯒꯤ ꯋꯥꯍꯩꯁꯤꯐꯥꯎꯗ ꯅꯆꯤꯟꯅ ꯍꯥꯏꯕ ꯉꯝꯖꯗꯦ ꯅꯪꯒꯤ ꯃꯦꯆꯨꯔꯤꯇꯤ ꯂꯦꯚꯦꯜ ꯑꯁꯤꯗꯤ ꯑꯔꯣꯏꯕꯤ ꯇꯥꯏ ꯁꯦꯛꯁ ꯍꯥꯏꯕꯁꯦ ꯅꯉꯣꯟꯗꯗꯤ ꯌꯥꯝꯅ ꯂꯨꯅ ꯈꯜꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯁꯨ ꯈꯟꯗꯦ ꯑꯩꯉꯣꯟꯗꯗꯤꯅꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯍꯥꯏꯕꯁꯤ ꯑꯣꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤꯅꯦ ꯑꯩꯁꯦ ꯅꯪꯒꯤ ꯃꯇꯥꯡꯗ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯕꯅꯤ ꯑꯩꯅ ꯏꯁꯥ ꯏꯊꯟꯗ ꯈꯪꯖꯔꯛꯏ ꯃꯗꯨꯗꯤ ꯑꯩꯅꯁꯨ ꯅꯪꯁꯦ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥ ꯏꯊꯟꯗ ꯚꯥꯞ ꯇꯥꯔꯛꯑꯦ ꯑꯗꯨꯕꯨ ꯁꯤꯃꯗꯤ ꯇꯥꯎ ꯑꯩꯅꯅꯦ ꯅꯪꯁꯦ ꯇꯨꯀꯨꯠꯆꯩ ꯍꯥꯏꯔꯝꯗꯨꯅ ꯃꯤꯗꯜ ꯐꯤꯡꯒꯔ ꯎꯠꯇꯨꯅ ꯁꯤꯟꯙꯨ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯁꯤꯅꯤꯅꯦ ꯃꯤꯑꯣꯏꯕꯒꯤ ꯗꯥꯎꯁꯤꯅ ꯌꯥꯗ ꯇꯥꯔꯒꯗꯤ ꯁꯅꯥ ꯈꯧꯖꯥꯎ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝ ꯇꯥꯔꯒꯁꯨ ꯀꯥꯟꯗꯨꯅ ꯆꯠꯂꯦ ꯍꯥꯏꯕꯗꯨꯅꯤ ꯁ꯭ꯔꯤꯁꯨ ꯁꯤꯟꯙꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤꯕ ꯑꯗꯣ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯆꯥꯛꯆꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯨꯁꯨ ꯊꯧꯕ ꯀꯧꯕꯅꯤꯅ ꯕ꯭ꯂꯦꯛ ꯑꯥꯎꯠ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯁꯤꯟꯙꯨꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯞꯅ ꯀꯞꯅ ꯆꯠꯈꯤ ꯕ꯭ꯔꯖꯦꯟꯗ꯭ꯔꯅ ꯃꯃꯥꯗꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯨꯗ ꯐꯝꯗꯨꯅ ꯂꯩ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯗ ꯄꯥꯎ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯈꯠꯅꯕꯒꯤꯗꯃꯛꯇ ꯁꯨꯁꯥꯏꯗ ꯇꯧꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯏ ꯄꯥꯎ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥꯗꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯝꯃꯤ ꯇꯟꯖꯥꯗꯨꯅ ꯃꯈꯣꯏꯒꯤ ꯆꯤꯇꯤ ꯑꯪꯀꯜ ꯑꯗꯨꯁꯨ ꯂꯥꯛꯏ ꯆꯤꯇꯤ ꯑꯪꯀꯜꯗ ꯃꯃꯥꯗꯨꯅ ꯍꯥꯏꯔꯦ ꯀꯃꯥꯏ ꯇꯧꯔꯦ ꯃꯗꯨꯗ ꯆꯤꯇꯤ ꯑꯪꯀꯜꯅ ꯍꯥꯏꯔꯦ ꯊꯣꯏꯗꯣꯛꯄ ꯈꯪꯗꯦ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡꯅ ꯀꯔꯤ ꯍꯥꯏꯔꯤ ꯁꯤꯑꯥꯏ ꯑꯗꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯋꯥꯁꯤꯡ ꯑꯗꯣ ꯈꯪꯕ ꯉꯝꯃꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯇꯝꯃꯤ ꯃꯃꯥꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯉꯥꯡ ꯑꯗꯨꯗꯤ ꯅꯉꯣꯟꯗ ꯋꯥ ꯄꯨꯝꯕꯁꯦ ꯂꯣꯏꯅ ꯍꯥꯏꯗꯣꯛꯄꯅꯤ ꯃꯍꯥꯛꯅ ꯃꯥꯡꯈꯤꯕꯒꯤ ꯃꯇꯥꯡ ꯑꯁꯦ ꯅꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯗꯕ꯭ꯔꯥ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤꯗꯤ ꯆꯤꯇꯤ ꯑꯪꯀꯜꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯒꯤ ꯐ꯭ꯂꯥꯁꯕꯦꯛꯇ ꯁ꯭ꯔꯤꯅ ꯕ꯭ꯂꯦꯛ ꯑꯥꯎꯠ ꯆꯠꯇꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯄꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯏꯁꯤꯡ ꯍꯩꯖꯤꯜꯂꯗꯨꯅ ꯍꯧꯗꯣꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯉꯛꯏ ꯃꯐꯝ ꯑꯗꯨꯗ ꯁꯇꯤꯁꯅ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯁꯇꯤꯁꯇ ꯃꯈꯣꯏꯒꯤ ꯃꯈꯨꯔꯥꯗꯨꯅ ꯍꯥꯏꯔꯦ ꯃꯥꯅ ꯌꯥꯝ ꯀꯟꯅ ꯊꯛꯏꯉꯩ ꯃꯇꯝꯗꯨꯗ ꯅꯪꯅ ꯊꯤꯡꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯊꯛꯇꯨꯅ ꯂꯩꯕꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯁꯤ ꯅꯪꯅ ꯃꯥꯡꯍꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯃꯗꯣꯝꯆꯥꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯃꯈꯨꯔꯥꯗꯨꯅ ꯍꯥꯏꯔꯦ ꯊꯛꯄꯕꯨꯗꯤ ꯑꯩꯁꯨ ꯊꯛꯏꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯊꯛꯏꯕ ꯁꯨꯒꯨꯝꯅꯗꯤ ꯊꯛꯇꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯛꯆꯜꯂꯨ ꯍꯥꯏꯗꯨꯅ ꯃꯗꯣꯝꯆꯥꯗꯨꯅ ꯃꯉꯣꯟꯗ ꯁꯪꯒꯣꯝ ꯒꯤꯂꯥꯁ ꯑꯃ ꯄꯤꯔꯝꯃꯤ ꯁꯪꯒꯣꯝ ꯒꯤꯂꯥꯁ ꯑꯗꯨ ꯃꯈꯨꯔꯥꯅ ꯃꯉꯣꯟꯗ ꯄꯤꯊꯛꯏ ꯃꯗꯣꯝꯆꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯁꯪꯁꯥꯔꯁꯤꯗ ꯅꯨꯄꯤꯁꯤꯡꯒꯤꯅꯤ ꯍꯥꯏꯕꯗ ꯈꯥꯡꯕ ꯀꯟꯕ ꯉꯥꯏꯕ ꯀꯟꯕ ꯑꯁꯤ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯅꯛꯄ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯀꯥꯏꯕ ꯄꯤꯕꯒꯤ ꯃꯑꯣꯡ ꯇꯧꯕꯁꯤꯗꯤꯅꯦ ꯈꯥꯡꯕ ꯉꯝꯗꯕꯅꯤ ꯁ꯭ꯔꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯁ꯭ꯔꯤꯅ ꯍꯥꯏꯔꯦ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯃꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯔꯝꯃꯣꯏꯗꯕꯅꯤ ꯑꯩ ꯍꯌꯦꯡ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯑꯣꯐꯤꯁꯇ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨꯗ ꯁꯇꯤꯁꯅ ꯍꯥꯏꯔꯦ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯕꯨ ꯃꯥꯕꯨ ꯑꯣꯐꯤꯁ ꯀꯥꯔꯛꯀꯗ꯭ꯔꯅꯦ ꯁꯇꯤꯁꯅ ꯍꯥꯏꯕꯅ ꯑꯃ ꯊꯣꯛꯑꯕꯅ ꯑꯃ ꯍꯥꯏꯕꯗꯨꯅꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯁꯤꯟꯙꯨ ꯑꯗꯨ ꯀꯦꯊꯔꯗꯨꯅ ꯑꯣꯐꯤꯁꯇ ꯃꯨꯛꯇꯨꯅ ꯂꯥꯛꯏ ꯑꯅꯣꯞ ꯀꯨꯞꯁꯟꯗꯨꯅ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁ꯭ꯔꯤꯗꯤ ꯌꯥꯝꯅ ꯉꯛꯇꯨꯅ ꯌꯦꯡꯉꯤ ꯁ꯭ꯔꯤꯅ ꯁꯤꯟꯙꯨꯗ ꯂꯥꯜꯂꯦ ꯍꯥꯏꯖꯅꯕꯒꯤꯗꯃꯛꯇ ꯀꯌꯥꯔꯛ ꯍꯣꯠꯅꯩ ꯇꯦꯕꯜ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯃ ꯍꯣꯡꯉꯗꯨꯅ ꯃꯍꯥꯛꯀꯤ ꯉꯥ ꯑꯗꯨ ꯄꯨꯔꯗꯨꯅ ꯊꯝꯃꯗꯨꯅ ꯐꯝꯃꯤ ꯁꯇꯤꯁꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯂꯥꯟꯖꯔꯦ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯩꯁꯦ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯂꯦꯞꯄ ꯃꯇꯝꯗ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯆꯤꯊꯤ ꯑꯃ ꯏꯗꯨꯅ ꯄꯨꯔꯛꯄꯅꯤ ꯆꯤꯊꯤꯗꯨ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯍꯥꯏꯗꯨꯅ ꯁꯇꯤꯁꯅ ꯄꯥꯕ ꯃꯇꯝꯗꯗꯤ ꯆꯤꯊꯤꯗꯨꯒꯤ ꯋꯥꯔꯣꯜ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯒꯤ ꯄꯥꯔꯇꯤ ꯑꯗꯨꯗ ꯑꯩꯅ ꯉꯥꯡꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯉꯥꯛꯇ ꯉꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯨꯃꯤꯗꯥꯡꯗ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯇꯨꯝꯕꯁꯨ ꯌꯥꯈꯤꯗꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯉꯥꯡꯈꯤꯕꯁꯦ ꯏꯍꯥꯟ ꯍꯥꯟꯕꯅꯤ ꯑꯗꯨꯒ ꯌꯨ ꯊꯛꯄꯁꯤꯁꯨ ꯏꯍꯥꯟ ꯍꯥꯟꯈꯤꯕꯅꯤ ꯁꯇꯤꯁꯅ ꯁꯨꯃꯥꯏꯅ ꯏ ꯇꯥꯔꯒꯗꯤ ꯌꯥꯔꯔꯣꯏ
ꯅꯪꯅ ꯃꯉꯣꯟꯗ ꯆꯠꯂꯒ ꯗꯥꯏꯔꯦꯛ ꯍꯥꯏꯒꯗꯕꯅꯤ ꯃꯍꯥꯛꯇꯤ ꯊꯥꯏꯅꯉꯩꯒꯤ ꯇꯥꯏꯞꯇ ꯆꯤꯊꯤ ꯄꯥꯕ ꯃꯤꯗꯨ ꯅꯠꯇꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯆꯤꯊꯤ ꯑꯗꯨ ꯂꯪꯊꯣꯛꯏ ꯃꯗꯨꯗꯒꯤ ꯁꯤꯔꯤꯅ ꯍꯥꯏꯔꯦ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯇꯁꯦꯡꯅ ꯍꯥꯏꯕ ꯋꯥꯗꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯝꯗꯨꯅ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯁꯇꯤꯁ ꯑꯗꯨ ꯁꯤꯟꯙꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯁꯇꯤꯁꯅ ꯁꯤꯟꯙꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯕꯅꯣ ꯑꯗꯨꯒ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯋꯦꯕ ꯁꯤꯔꯤꯁ ꯑꯃꯒꯨꯝꯕꯅꯤ एपिसोड खरदी पाब याय नत्रगना एपिसोड खरदी पादबसु याय अदु हायदुनसु नंगना सेरेल अदुदी येंगबलि तोक्तेदना पुंसी सिरि मखा जतगदबनि हायदुना हायरे मदुला सिंधुना मफम सिरिगि सत खोयदुना तानथोरई सिंधुना अमुतबाव थीना गाक्तब मंगोला थीना गाक्पदगिदि महाग यामना गकना मंगगा थोलई कदौरे हायदुना हांगी सेरेल गे एपिसोड मयामदगी मसिगिसना जात इथि थी हायदुना हायरे श्रीना सिंधुगी मनादा चंगछलप मतमदा इछौ लांगदुना लावखलई अदुगा श्रीसु पाखतुना लेबा मखाना पाक्थरदुना मफम अदु तारिब पोचैसिंग अदु खोगना बहनरई सिंधुसु मफम अदुदगी सतखी सिंधुना फामिङैदा श्री लाक्तुना वारी सानगे तवई अदुबु महाग मखनाव कंगदुना इसिंग थना बहनरिङै मिकुबदुदा सिंधु अदुदि मफम अदुदगी हवतुना सतखी श्रीसु सिंधुगी मनादा कोतान तानरदुना हारे आइना पुंसिदा इहान हाना यु थखिबने मरम अदुना आइगी इमोशन असे कंट्रोल तौब ngamkidabani अखोगी प्राइवेट लाइफ की वारी असे आइना मयाम मान हाइबसे आई लाली मरम अदुना नंगोन सॉरी हागे तौनी हादुना हारे सिंधुना हारे नंगने तसेंगना हारबदा हाइबो वाहाइदो अमता हाइदबिदा वादो फजना हायु हादुना अमुका हाइरहल्ली अदु मोइदुनसु तसेंगना हाइबो वाहाइसे अदुमा हाइरई ताइनेने वारी लिबा मतमदा अदुमक्तबु हाइबसे याम तोइन हाइबगुमनिनी सिंधुगी ममान बिचंगचलक्तुना श्रीना नंगोंदा लाले हादुना बहोनरैसे नुमित फनामदि यामाबनी कोंगा पिखिबा यादब्रा हाइदुना हांगी मदु सिंधुना हारे नुपाना लांजरे हाइनबैदमत कोतान तानबसे मसिनी येंबा याम नुंगाइसे हाइदुना हारे ममालबी अमसुंग सतीशतु ngaktuना लेरमी सतीशना हारे नुपि खुदिमा सिबो सुमाइना तौबजाला सिंधुना लिप मनुंगदा तोंगिये मेकुब अदुदा श्री सुमफम अदुला चंगै वारी साननबा तौबी अदुबु महाग वारी सानबदि ngamdi उपाय लेत्रदुना सिंधुबु जिंजिलदुना किस तौनबो होनै अदुबु सिंधुनादि महागपु ममाग थक्ता मंगोन इथोपा दुमाइना इंथोरई हंजन हंजन चिंचिनदुना किस तौनबो होनै अदुबु अदुमा इंथोई इकोल कोमबददि सिंधुसु यालक्तुना मखोयनि किस तौनदुना साउनबदु फरमी श्रीना इरक्प चिठीदु महाल खुलदुना पाइ चिठीदु श्रीगी पिखाउदु महाल हापचली सिंधुना श्रीदारे नंगलोइना आई हॉलिडे म चप पामी कलाल ससे हारिबनो हादुना श्रीना हंगई असुम तौदुना मखोयनि कोइबा चलदुना हॉलिडे क्या पांगथोई मफम अदुना मखोयनि से अरोबि थादुना कामबसुत्रगी प्रैक्टिस तौदुना लेरमे नुमिदांग अमदा श्री अमसुंग सिंधुदु फमिनबा मतमदा अखोयनि से ऑफिस से हलपा मतमदा नंगना नंगि नयुमदा हनबदो मदुना तबिदा अखोयनि से इसा युमदा हलदि कमाय तौनी हादुना हारई पुंग कुमरी से पुन्ना दुम लैबा पामी हादुना हाइनरई सिंधुना हारे अदु इतारदि अखोयनि से लिविन नोइन लेरसे हादुना हारई श्रीनदि करिनो लुहोंगसी हाबनि हादुना हारई श्रीना हारे अखोयनि पुन्ना लैगे हाय तारगदि लुहोंगबसि दरकार ओइद्रा मदु सिंधुना हारे पुन्ना लैनबैदमक्ता लुहोंगबा करिगि दरकार ओरिबनो पुन्ना लिविन लेर लोरे श्रीना हारे अखोय मानने आगिदमक्ता नुपि थिरिबनि अखोय मादो हाइनरगा लुहोंगसे हादुना हारई मधुर सिंधुना हारे अमता गाखो नंग लुहोंबा पामिसे कइनो मतम खरदि नुंगाइथो कइनो लिबिन ओइ लैसि हादुना सिंधुना हारे मधुर श्रीना हारे लुहोंद्रिगै ममांगदा कइगिनो नंग लिबिन लैबा पामिसिना सिंधुना हारे खलगा यंगुने लिबिन लैबा मतमदा अखोयनि खतने लैद्रुबसि अदुगा लुहोंबगी अफा पुन क्यादुसु लैरोय अखोयनि से टोटल फ्रीडम भंगनी अदुगा अखोयनि अमना मबु फजना खंबसु ngamgani मसिना अखोयनि gi नुसिनाबासे का हेना सु चेसिन बायबदो ओइद्रुबनि लुहोंदेबिदा मियेनि पुन लैमिनाबसिबु फाब्रनि हादुना श्रीना हंगी मधुर सिंधुना हारे मीनी पुनः लेबगीदमक्तबु लुहोंबा कदौबि चंगद्रुबनो नुसिनाबदुनि दरकार ओरिबसि हादुना हारे फरे अदुदि आइसु मसिगी मतांदा खनगे हादुना श्रीना हारे याम कुइना खनबदि पामदे अदुगा नंग होय हाना खुंगदबनि हादुना सिंधुना श्रीदा हारे सोमलाकदनि मखुरा अदुदा पावलो तमबनिना नुपि हाबसि मलिंगाना लंगकपा बोलगी टाइपता कोग याम ngawba हाबसि ओय सोमलाकदनि सतीश अदुदि वेब सीरीज ता ngawबनिना अहांबा सीजनदना लुहोंबा अनिसुबा सीजनदना लिविन लेबा याइने मफम अदुदा थबक सुरिबा नुपि अदुनासु मसिगी मतांग से लाना दिखनबिगनो चुमदि चुमदि हादुना हारे श्रीना मयामगे ओपिनियन सुम हंगमनि माकी मखुरा अदुना हारे लुहोंबा हाबसिदिने टेस्ट मैच का चमानै तमना इंगना सानबम सुजंगिबनि लिविन हाबसिदि 2020 का चमानै नंगना येनिंगबा मतमदा पंगैदि येबि याइ हादुना हारे बाउंडरीदुनिको नो एसे वकन सेरान तोरा याम खंगलिनि ममालबा सतीशना हारे लुहोंबा मतमदि पैसा से याम चंगमनि अदुबु लिविनदि तखाय तखायनि खाइनरगा लेद्रिसि मखुरा दुबावता माकी कस्टमर लाप मतमदा लिविन रिलेशनशिप असे मसिदा नगी करी मोलै हादुना हंगी कोपाक सात्र तोई श्री सु वखल खलदुना लफोय चादुना लै लफोयगे मकु असि करीगुंबा डस्टबिन दा ताबा तारगदि आई लिविन दा लेरगे हादुना माना लफोय मकु दु लंगे तोबा मतमदा ममाना लफोय मकु दु पारदुना डस्टबिन दा थादरमी मसिना ताइसिबु करिनो लिविन दा लयु हारिब्रा हादुना मथना खंजे श्रीना ममागी मनाता चेलक्तुना इमानंग लिविन गे मतंग खंगुरा हादुना हंगी मधुर ममाना करिनो हाइसे हादुना हंगी मचा नुपादुना रे लिविन हाइबा तारगदि लुहोंजगै मतमदा नुपा मग नुपी मग युम अमतदा लैमिनाबा दुनि हादुना हारे मखोय अनिसि पुन लैमिना तारगदि मखोय निगा पाम पाम दसे लोइना खंगदुनि हादुना हारे
Mama aduna masanupai manaching aduna karino na ngang se haiduna hari masanupa aduna hari aigi lati masi aigi manaba Satish ni haiduna hari manupi magala minabani mala aigi mol hangakpani adugi ne na mol hang se haiduna hajin aduna khumami luhongi dile tadna mala sugum katukara tawri se kai gino haiduna aigi thena da thena sanu ma kamdo gi yong haiduna mama aduna hari Ranjadu Satishu Yumadu Changai, Madru Mamadru Ubamikubadudi, Satish Azi Puragi having Matagum, Mamit Kani Yang, Satish Kangja Davina, Mapamasira, Jamili Gilay Mam Holy Base, Masigila Shepa Migan Haidun Hari. Jamili had Valay City, Zasminduni, Borkanagi Pum the Chai Valani, Maramaduna, Mamaduna, and Jamili Gilay Pami Brahaduna, Sumtina Kantari, Masala Paduna Satish Pubadu Kami, Masuguma Patabatabachda, now she only Brahaduna Masala Padu Hari, Satish Hari Karikino Lay having Matam Diamond Puration. Madura, Sri Nahare, Aina Koimada Nang say Topanupi Magalivin the lane, Haru Bagina Hadra Hare, Satista Hare, Adu Taragadi, Nanga, go to Kudam Piraga, Nanga Sans Lobaline, Bali Hamu Himaleva. I am your WhatsApp status young Hamduna, Nanga, you can believe the Nether Hadra Satki. Sinduna Mrs. Hatuna, Karikalaga Hadra Hange, Masoma Kandade, Makuragi, Pieduna, Nanga, Karigumba living the late Taragadi, Queen Amana Paz to come to the Hadra Hange. Sri Nahare Sinduna Budiano Sivnia the Boom Hag. Luhombazigi radio tree Hari, living the late Taragadi Ibanigi Maria Sakarasila could have gas Hale Begini. Mother Satisna Hari, Nangina Maduna, I say living the lay, having the Mata Padana to Libani. Aduka Kariguma Masi, Nanga lady and a high Taragadi Kamdova. Makura and Uncle Haduna Lepipano Hadan Hangi. Sri Nahari, Aquayumgi Makatam was Rukta, Penhouse Malay. Madu I Loxelaga, Quenisi, Maduda living when a lady Hadun Hari. Makura Hari, Nana Yumasiga Yam, Nana Lodri, the Buna Tichadribra. I can be a Kalavani Haduna, Sri Nahari, Pashasul and Episangrami, advance on the peak of Haduna Hari. My progress of the Ubamatamda, Mapamadura missing at the Pungangatuna, Satista Hari Nandi, Mani Heski, Professor Gitapta, Yam the Kalibazanina. Loredana in Nairobi Hadun Hari, Makura Dunahari, Masigi Messasa, Yam Luba Mesni, Yam the section of Sanoko. Asumto Duna, Sri Yamasu Chindu, do Penhouse of the Laktuna, Masamasaki Poching a do, Mapam Sachan Tamaduna, Mapamaduna Makoi Labor Holi, you Madugi Sankavani Haduna Mapamadura, Sindu Masung, Sirigi Kanachanaba Mika Sulai, Mapamadura Sindugi Mapasulai, Yum Sangaba Simakoi Adida di, Sagum Pata and Bagichana B. Masulai, Madugi Chanabi do, Chiti and Kaladuda, Taunabi Mutahari, Ahalasi, Mana Oibanina, Matawatuda, Chiti, Yam the Harauza Yamasung, Mapu respect and Biribini Haduna Kanjay, Mahatima Buning Bunushirami, Mahana Mabuni Nushibai Mongasisu, Ponaduda, background music, set music, Amataraduna, Lakpani, Pondo of the Mutalaga Waduna, Satisna Hari, Chiti and Galaduna, Noctuna, Harauduna, Labing Mongadura, Satisna Sachalatuna, Karigino Wakal Makayam Lamita Hadun Hangi, Madura, Chiti and Kalahari, Kanago Misagam, Nakona Kaludava, respect as people Matandadi, Masumana Harabatavani, Satisna Hari Karigumba Siri, Mamana. Nana Makogi living in Masira Sangari, Havasakang Targadi, Nang Mong Tagani Haidun Hari, Satisku Hayaduda, Titi and Kaladu, Kamprekanki. Asumto Duna Yuma to the missing Shuru Sanagi, Aduga, Mapa Dusu, Salam Dada, Pusi Konglo when a Punachamina Havasa, Arabatabonati, Madamaduna, Nako and Punas at Minagadamni Haram Dura, Mapamaduraki, Makogi Mapa Sizu Ayavini, living the Lemina Ravanina, Makoeni say, Yam Toina Kama Sutrigi chapter city, Yam Toina Para. Somla Kandadi, Chiti Amasung, Satisaduna, Commentary Pibas Haratuna, Cricketa Makoi Nina Toriba Mongadu, Autotuna Lay, Messasigi Mamingasina, Sri Kumar Premier Lake Hydra Toli, SPL Hibani, Best Mensina Sri Kumar Noi, Bolana, Mamano Webini, Sindu Havisisu Yam Satiba, Bolani Hydra Harry, Sandriba Messasida, Ayanopai Messasika Maito, we Hydra Yingsi Hydra Harry, no Hengal Pumatamda, Sri Kumar Du Mahaki Piron Seladuna, Mahano Leriba, living Yuma Dagi. Maki Mamagi Mayumtam Selectuna Yuma to da, Natana Hobby Hobby Mang Selacumatodu, Yumtan the ribbon part to the Su Ying Duna Dumangerami, Mamala Tong Tilapuimata Maduna Gaduna, Mahana Tonga to Hangpe, Adugai, exercise to open Hydra Harry, Madame de Mahana Chilapagi Haha Kambatuni, Madura Commentary Piri Baniaduna, Yam Hina Bolas Septo Hydra Harry, Mayum the Mamana Nushiduna Mahapu Pompi de Pizay, Adubu, Mahana Sinduki Manata Lapumatan, Karisu Sao Habiyaramde, Madame de Yum the Mayamsa Sele Mana Pizza Hydra Harry. Alu Taragadi Hindi the Yum the Kazakasik Shaduna Lau Haduna Sinduna Hari. Opista Sinduna Sri Bulana Duna Maku, Kistopas Hatuna Sanchalatuna, Maki computer to the click Amapiram Duna,
ลังนั้นตุนะหันขีไปมองดูบัวละสินาทกตุนะจัดเกรให้ตุนะคอมเมนตรีอันนี้ตุนะให้ดีนุมิดาลมหานะลิวินกียุมาตุนะจัดประมาทดามาปาดาโปรเจกต์อามาฮอร์มารามาตุนะนุมิดาคุดิ้งกีออฟฟิศเซตตะเบียร์ให้ตุนะมาปาดให้เจลีอันดูก็เทงนะฮัลกันนี่ให้ตุนะสุให้เจลียามให้นะมาปาดคุมบาดูคอมเมนตรีอันนี้ตุนะยามพัฒนาศิกษามาเย่ให้ตุนะให้ดีมายุมนะมาเลยเย็นทงตุนะยามนะฮาวไปช่างดูมาหักกินปีน่ะยุ่มตะขจิขจิเจ้าให้ดูนะมาหักไอเว่ให้ดูนะหัวเลยมาหักสู้มาไปมาละหักกำจัดฉลันตุนะตุ้มนิ่งมังกี่โมงใช่โปรเจกต์อามาสุดเอาเลยให้มาดูมาป้านะทับว่านะสุรุบกิตุ้มนิ่งวัวรำกันนี่ตุ้มจะรู้ระสนุให้ดูนะให้ดีอายุพาวดีที่สับตอคนหายมันดูนะสิริสูมาหักกาดูนะจังเขียดูกะทองน้องแต่อีพาวตุกตุนะลำเจียนท้าบกุมดมาหักสินดูมาบ้านนี่เลยดีไปยุ่มดูตำนัดเจเลยมาคุยนี่กี่ไปยุ่มมาดูยอร์กมาตำนัดดีจากเลยตระบระให้ดูนะสินดูดาสรีนะหักพ่อมาตำนัดนั่งดีในยุ่มดีจ้าหลักวันนี้นะนั่งกิจากขับตระให้ดูนะให้เลยมาดีมายุ่มเด็กสู้ซาดูวิดไลไปนี่จากที่ลามนั่นรวยนะปนี่จากข้ามเดวิสู้นุชีบะเก่าวันนี้นะนุชีบะนับปุกทะเลให้ตัวนี้มาคุยนี่หลังนั้นดูนะพานะดูนะสันนามีกามานุ่งเดือดสังเกตดูนะมาคุยนี่พายุมานุ่งเดือดเรสลิงสันนะดูนะเลยมาคุยนี่เนี่ยเรสลิงสันนี่ไงมีกุบดูนะมานะทงดูทิลีทงตัวหางตุกเตบตะกี้ดีฟอนตกตัวน่ะสินะฟอนเลยตัวไปแค่นี้ทงลงเฉลี่ยจะกันกินทงหางตัวให้ตัวมาตัวกวีสมหลักกันดีสิดีอาราพมาพมตัวเลยรีบนี้ตัวมาพมตัวตะกี้มหากริสลิงก็ดูสารพัดดูจังไงด้าเขาก็ตัวเซลัยดูก็มายุ่มตัวทงก็ตัวหางี้มาหายเลยยุตุมาสิดาลังกสินตะเลียงมาสิกิดมาตัวนั่งเลยบุกเกาหลีเสียตัวน่ะอุปายเลยตัวน่ะมาท่าสานมากยุตุมาตัวลังก็ตัวเลียงมียุ่มล้นนะบัดทั้งนั้นว่าก็ตัวบุตรมาคุยนี่กี่โรมาสันสิดีมาพมตัวเลยว่ามีสิ่งอ่างสิ่งตัวน่ะมาคุยนี่อุปมาทำได้ยามนี่ใกล้จะมีกรอสซี่เด็กกี่ปวดเลยไปมาทำได้มากี่ยุ่งกี่ปวดน้ำน่ะตรงงานฮับปี้ลิวินกี่ปวดน่ะตรงงานน้ำไม่ยอมมาเลยปวดแล้วตัวปวดก็มาทำได้ดีอ่อนละแต่เนี่ยดูน่ะมากี่ปวดแล้วดูน่ะสินธุตะพิเศษเลยตัวสินธุกี่ปวดแล้วดูน่ะมาละพิเศษเลยสินธุน่ะปวดแล้วตัวหางมาทำได้ดีสิน่ะอุไรมาสิกี่ปวดแล้วสิดียุ่งกี่ปวดนี่ให้ดูน่ะตับไปแล้วสิลีสมนักขันเดลีมาน่ะมาคุยปวดแล้วตัวหางมาทำได้ดีสเตพีเด็กนุปีกิตรกาวปวดงานตั้งไงนะมีคนเรามาดูโลกแค่ตัวมาทำได้ดีสรีเซนเซลตัวน่ะปวดแล้วเสียอ่อนอะไรอัพตสิลูกแกให้ตัวน่ะปวดแล้วตัวไปตัวน่ะเชลมีอาสมตัวตัวน่ะมหาเลยยุ่มมาเด็กยุ่มมาเด้ออาสมก็อารมณ์เชียนตัวน่ะอามาไกลเนี่ยตัวน่ะว่ายามเราว่าเราคนอะไรอีสินธุน่ะมายุ่มจากถุงนี้มาทำได้นั่งกำลังการหาเราตัวน่ะให้ตัวน่ะสรีได้หางงี้แมเนเจอร์น่ะทำว่าพิเศษหลับไปกี่ขนาดเที่ยงนี่ให้ตัวน่ะให้ดีแต่จ้าตัวมหาเลยเบลนเดอร์น่ะดูอ่อนตัวมาทำได้ซอสสัร์กุยทกตัวน่ะยุ่มมาดูไม่พุ่งมามีมาเลย Google ได้ nearby electrician ให้ตัวน่ะทีnearby electrician ให้ตาก็ดีไม่ใช่ไม่ใช่ขนาดอะไรยี่ให้ตัวน่ะขลักพุ่งมาทำได้สินธุน่ะสุขังขังตัวน่ะสรีกิมาป้าดูบุพนตัวน่ะมาพุ่งมาดูน่ะกวีสรีสุยุ่มมาดูไหลไม่มั่มดูไหลบุดูน่ะกระโดดให้ตัวน่ะหางงี้ไม่จากเลยให้ตัวน่ะให้ดีไม่ใช่ไม่มีหลักที่เป็นนี้ไม่ใช่มีเป็นนี้เกินแต่ละสิไปแล้วตัวน่ะแต่มาเต็งปังกุศลให้ตัวน่ะสินธุน่ะสรีบุทัดเลยไอ้คนใช้แต่ไม่ใช่ไม่มีบุคลาโนเนี่ยไอ้เนี่ยมาสักครั้งเดียวเลยที่ให้ตัวน่ะมาหลังจากพุ่งมาทำได้มาป้าตัวไม่ใช่ตัวเลยมาดูมาหาอุบได้กี่ดีเกินแต่ละดูมุทละตัวมาหักวอสรูมทำน่ะเช่นเช่นเลยสรีกิมาป้าลุชะเลยประชานุสัยตัวสิให้ตัวน่ะทงเลยมาดูน่ะบาร์รูมได้เลยบ้ากิจสิจุ่มตะเช็คตัวพิรามให้อดูบุบาร์รูมได้ดีสรีโลตัวเลยรีบนี่สินธุน่ะบาร์รูมมาดูน่ะสรีเขาเลยก็นึกไม่เหมือนมิสุสรีเขาปะไอ้ชาลปาดูสุสรีเขาวินิให้ตัวน่ะให้เลยนั่นสิลูกหงกับเราให้ตัวน่ะมาป้าตัวน่ะหางเองลูกหงมันเตะคุยนี่สิปุ่นเลยบินให้ตัวน่ะขมีมันตระเกยลูกปุ่นเลยบินให้เสียให้ตัวน่ะให้เลยมันตรงมาป้าตัวกลับบินมาป้าตัวน่ะให้เลยปุ่นเลยบินให้ไปเสียนั่งขงวยให้ตัวน่ะลูกป้าตัวน่ะหลังน่ะตัวน่ะให้เลยมาป้าเลยที่มาชาลปาหลังกันนี่น่ะทัศน์ตัววันนี้สินธุน่ะบาร์รูมเดิมตัวเช็คตัวหงให้ตัวน่ะให้อดูบุสรีดีทโลให้มาสุงายยามดีโกเลยยังกันเลยสิให้ตัวน่ะให้เลยยาโรยไม่เสียคนเลยยังหันตัวรูปมาเลยอาดูตัวน่ะสมจะพิโรให้ตัวน่ะไปชาพิโรตัวน่ะมาป้าลูทัดรูปมาทำดีมาพมาดูแต่สติสูยูโบตลอันนี้ไปตัวน่ะมังกรตาซาปดแก่ยานตัวน่ะมาพมาดูจังไงนั่นนี่สิเด็กกระโดดไปหายตัวน่ะมาป้าตัวน่ะหังบ่มาทำได้นั่นนี่สิเด็กกระโดดไปหายตัวน่ะสรีมาป้าตัวน่ะหังบ่มาทำได้โซเวอร์คอมพานีเนี่ยงูพี่ดิบตัวลบไปเสียยามตัววันนี้น่ะไอ้ฟูดเดลิเวอรี่สุขกระตัวให้ตัวน่ะให้สรีมาป้ากำลังมันบรรทุกป้าตัวน่ะให้ก็ยังนักคุยออนไลน์เดลิเวอรี่สิดียูสุยาวน่ะเดลิเวอร์ตัวให้ตัวน่ะหังงี้ตัววิคุยดียูไลแต่ละก็ดีสาวผู้สุภรีดาไปให้ตัวน่ะให้อันดูได้ไอ้สุขังบ่ป่ามีเนี่ยให้ตัวน่ะลูกป้าตัวน่ะหังงี้สินดูน่ะสติสบุกเอาตัวน่ะนั่งดิสิเรกระโดดไปอันดูกันนั่งในยาลิบสิเรกระโดดไปให้ตัวน่ะหังงี้สองหลักกันดีสรีดีวาสุมาดุงน่ะมาท่าสามนั่นเลยนะมีสรีกิมาป้าน่ะสติสังงี้นุปีสินังดิหานะได้หังระสติสังให้ไม่ได้มาเสียคุยกี่ดี regular customer เนี่ยตัวน่ะขังนี่ให้ตัวน่ะให้สองหลักกันดีสรีน่ะมาดูไอ้กี่ปานี่เนี่ยให้ตัวน่ะมาท่าสามตัวนั่นเลยนะมีสติสังโพสต์สิงห์ดูสินดูตัวสินดาตัวน่ะสินังเกี่ยวตัวสิงห์ตัวนี้สิผู้เสละจังกรให้ตัวน่ะตาเจลีสินดูสู้มังก็เกิดมาตัวสิบให้ตัวน่ะพอตัวไปตัวน่ะจังมีสติสังสรีกิมาป้าดาสรีดีก็ได้เดี๋ยวเลยกี่ให้ตัวน่ะหังงี้นั่งก็จะมีแต่ได้ในมาบุให้ตัวน่ะให้ดูดีพอนตกตัวนี้ยิงกี่ให้ตัวน่ะให้พอนตกเฉลี่ยพอนสิเขียวปะตาเลยให้ตัวน่ะ
Sri Namai phone to silent that loud Hami, Tanzadra phone to Pakaladuna, Nagada de Legi Haduna, Satisnangai, I barum de Lay Haduna, Sri Nokome, Nang barum de Libra Haduna, Satisu Lawn Hade, Wahi Duda, Sri Mapasu barum Aduri Yingi, Soivatar Haduna Satisna, Sigi barum de Nate, Opiski barum de Hadun Hare. Barum sangu matam da kai gino madi phone putuna sangi se haduna sirigi mapaga lamina banu paduna hangai nana barum da phone pusala sangi do madugum baga taw bagi nati haduna hare masida indirectly hare sing se nupa masa sing ni gyan taramani aduri kai gino haduna hangi madura satis hare web series amale masana manung da mapanda yamna nungaiba web series ne haduna hare madu yum da yemba yadabra haduna mapaduna hangai office da wifi levelina paisa tingdana ba mahana office da yengi bi haduna hare Makata ba question hangta de ai kok cha ni haduna so hare sindu su tholei maduda nangi gitar do noma yenga ge haduna makhoi chake tawi madur satis hare nungti gi lakfiu ka sukai de ngasi khaktani pharak dai sai haduna hare satis ta sindu dare bhag se sri gi mapani ne o maj mapa wore haduna hare karina nang reaction adu yam nang ngak reaction adu pi ge dabni nang di yam chamna pireina Mapasa khaba matungda Sri du Sol Sanita na holei aduga humangsu oro ta aduna mapan tholei Satis Sri dare handakti hingaure adubu mathangdadi masigi pusho la se amu hana yaujara roi Somla kandadi Sri gi mama pa duna nupi hana nabagi damakta mass picture ama kawi max picture sina kanan oi haiba matamda Sri amasung sinduna leiriba yumadugi yumthangna banu pa aduni mama aduna di aigi sana pa se yamna chambani amu yamna phabani kanapta dana thak thawdabani haduna mama aduna pa aduna hari Tanzadura Sri Sumayumgi Yanakadagi Songchilaktuna Makoi Kadura Changai Yadugatum Hogal Pasadul Tolei Nupadula Sri du Umatamda Kamprek Hangi Sri Sunupadu the Kamprek Hangami Nupadula Mamadura Hare Nahana Sadigi Tagali Nupado Masigi Nupasra Asiranagi Nasara Pahaidu Hadun Hangi Mamana Masara Padam Hagasa Krishna Murtini Nagi the Makta Nupi Hana Vagida Makta Nupi Karagi Photo Pudura Live in Hadun Hare Nupadula di Sri seeing Altan actors in Toxin Topu Ubanina Nang wana manini hadun hari Sri Suai hujite exercise to rakasanga ibni hadun hari Mama la suyamna harauna agi chana pasidi Masa sajil to wayamna pamjobani hadun hari Krishna Murti na hari Hoina chumine aidi mase chiendana da laibasi ui Madura wasi surakwa tare haduna Sri na hari koloni sida aina exercise to buda uramgani Agi chana pai kuti si yembiwa haduna Mama adun haipamiku baduda Krishna Murti na hari Buddhana masih kasir laire aduga Brihaspati-na yum mari manga chalaga makhada leibani haduna hare hainingwadi mahaki yum ase ani thongna lei haduna haibani kari haino gyan taba ngamdre haduna mamaduna hange amuka haira khora haduna hare madula Srina nupa adu mapana puthoktura sakhi nupa aduna hare naksanga pamini yum asidana yamna namsa chajat phajaba gyan taba angang saduna leiba aduga somna kandana naksinata yamna chadaba nupa ni haduna hare Srina nang lana khalle haduna hare kamana lana khanduno yam tasingabani nangsa hanana lohomul were aduga nangi imung manungna pen house adura thambi banatra Srina hare aise nupi amaga nusinai nupi amaga leminai adubu ai ludi lohongdri livin da leiribani haduna hare nana haning se kaino haduna hange madu Srina hare lohongda bidalamina ba habani maduna nupa aduna hare madu oitaragadi madugi mari edo aron mari kawine license paidana gai thobasibu yabrane haidun hangai Srina hare hojikandi RC book amsung license kanamta hangatre chalagi damakti hemlet khatani da kawrip se haidun hare ban hemlet hare se kaino habidi mayam gyan tabiramani Masih wari se tokse aduga agi nupi thiba se tokse haidun hare alu taragade engonda lupa lising tara thajalo haidun hare thajala khaiduna pasal thajali aduga wasi matungda makha taranu haidun hare Nongmadi Satisu Mahaki office aduda isawlang aduna mahaki boss ki cabin dagi tholei aduga hare thabak ni torise pelabani khungang chalagane san khara loiduna sangom sumbagane sangom yotaragadi maduna hena paisa phangani mafam aside khoi ise loi chuppa ga mandarabani sarkar lau basingna puri ba paisa singa to kopiraba amasung IT company da thabak toriba mising asigi EMI singse kopi taragadine mafam asida kanabu thabak tawturigine takoi thamoi na khumung mafam asida tolok ki damakta thabak toriba mising ase kana no khota kalu mafam asida thabak tawni bagi tawbudina thaba haina mafam adura leiba mising ado loida khothangalei sindu su yang thangalei mafam adura janitor gi thabak toriba nupi dugi marata sangchilaktuna nangsuna khothangali di nangsu thabak si tokning bra hadna hai madun nupi dun hare hoi aisu nurse oning bane dubu imai pana namna luhongduna aise yum pale masigi thaba side aina ipuro begi mating pangna bagi damakta tawbani haidun hare Srina sinduda hangai nangsu thaba se tawning dabra sinduna hare aigi manglandi ne Paris-ta yamna chawba Indian restaurant nama hangba sini aidi thong thakpai thabak se pami nangna khangi duni haiduna Sri hare hoi adubu khangbudi khangi adu taragasu restaurant hangba sibu nangi manglala ne haiduna Sri na hangai Sinduna hare karigumba nangi mapung phadaba punsi dubu mapung phanba oitaragadi madu manglani haiduna khanabani Paris restaurant nama hangba aduga malak aduda agi yum saba sini
ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯄꯩꯁꯥ ꯈꯥꯛꯆꯤꯟꯗꯨꯅ ꯊꯝꯃꯤꯕꯁꯤ ꯁꯤꯟꯗꯨꯅ ꯅꯪꯒꯤ ꯃꯪꯂꯥꯟꯗꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯁ꯭ꯔꯤꯅ ꯍꯥꯏꯔꯦ ꯑꯩꯒꯤ ꯏꯃꯥꯁꯦ ꯃꯍꯥꯛꯀꯤ ꯑꯋꯥꯠꯄ ꯂꯩꯍꯟꯗꯕ ꯑꯁꯤꯅꯤ ꯑꯗꯨꯗꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯅꯤ ꯍꯥꯏꯗꯨꯅ ꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯃꯪꯂꯥꯟ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯁ꯭ꯔꯤꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗꯗꯤ ꯃꯪꯂꯥꯟ ꯑꯣꯏꯒꯦꯔꯥ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯣꯏꯒꯦꯔꯥ ꯃꯁꯤ ꯆꯞ ꯃꯥꯟꯅꯩ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯁ꯭ꯔꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯤꯟꯗꯨꯅ ꯑꯩ ꯊꯕꯛ ꯈꯔ ꯂꯩꯍꯧꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯉꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯕ ꯍꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯁꯤꯟꯗꯨꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯍꯣꯏ ꯊꯣꯡꯉꯨꯔꯒꯦ ꯍꯥꯏꯗꯨꯅ ꯁ꯭ꯔꯤꯁꯨ ꯃꯌꯨꯝꯗ ꯆꯠꯈꯤ ꯅꯨꯃꯤꯗꯥꯡꯗ ꯁꯤꯟꯗꯨꯅ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗꯗꯤ ꯆꯥꯛ ꯑꯝꯇ ꯊꯣꯡꯗꯕꯤꯗ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁ꯭ꯔꯤꯅꯗꯤ ꯐꯤꯂꯝ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯑꯝꯃꯤ ꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯗꯨꯗ ꯁ꯭ꯔꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯂꯥꯛꯄꯗ ꯊꯦꯡꯉꯦ ꯑꯗꯨꯒ ꯊꯣꯡꯕ ꯇꯥꯔꯒꯁꯨ ꯅꯪ ꯂꯥꯛꯄꯅ ꯍꯥꯜꯂꯅꯤꯅ ꯊꯣꯡꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯨꯅ ꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯟꯗꯨꯅ ꯏꯁꯧ ꯂꯥꯡꯒꯗꯨꯅ ꯃꯃꯤꯠ ꯂꯥꯎꯊꯣꯛꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯣꯐꯤꯁꯇ ꯉꯁꯥꯏꯅ ꯍꯥꯏꯈ꯭ꯔꯗꯨꯅꯤ ꯑꯩꯕꯨ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯁꯨꯝ ꯊꯣꯡꯗꯨꯅ ꯂꯩꯌꯨ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯇꯤꯚꯤ ꯌꯦꯡꯕꯒꯤ ꯃꯍꯨꯠꯇ ꯆꯥꯛ ꯊꯣꯡꯉꯝꯕ ꯀꯩꯗꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁ꯭ꯔꯤꯅ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯁꯧ ꯑꯗꯥꯝ ꯂꯥꯡꯉꯤꯗꯨꯕꯨ ꯑꯩꯅ ꯈꯟꯕꯗꯗꯤ ꯍꯣꯔꯦꯟꯗꯤ ꯃꯄꯥꯟ ꯆꯠꯂꯒ ꯆꯥꯛ ꯆꯥꯔꯨꯔꯁꯤꯅ ꯇꯧꯕꯅꯤ ꯂꯣꯏꯁꯤꯜꯂꯨꯔꯣ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯤꯟꯗꯨꯅ ꯑꯩꯗꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯅꯤꯠ 5 ꯈꯛꯇꯅꯤ ꯀꯩꯗꯧꯔꯒꯦ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯆꯣ ꯁ꯭ꯔꯤꯅ ꯍꯥꯏꯖꯃꯟꯕꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯈꯣꯏꯅꯤ ꯕꯥꯏꯛ ꯊꯣꯡꯗꯨꯅ ꯂꯝꯕꯤꯗ ꯂꯥꯛꯏ ꯂꯝꯕꯤꯗꯨ ꯒꯥꯔꯤꯗ ꯄꯦꯇ꯭ꯔꯣꯜ ꯂꯣꯏꯊꯣꯛꯈꯤꯗꯨꯅ ꯆꯞ ꯂꯦꯞꯈꯤ ꯃꯗꯨꯗꯒꯤꯗꯤ ꯅꯪꯁꯦ ꯌꯥꯝꯅ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯁꯤꯟꯗꯨꯅ ꯁ꯭ꯔꯤꯗ ꯆꯩꯕꯤꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯔꯦꯁꯇꯨꯔꯦꯟꯗ ꯀꯃꯥꯏꯅ ꯆꯠꯇꯣꯔꯤꯕꯅꯣ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯉꯝ ꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯁ꯭ꯔꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯨꯄꯤ ꯕꯕꯥꯗꯅꯦ ꯅꯪ ꯄꯣꯛꯄ ꯍꯣꯁꯄꯤꯇꯥꯜꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯕꯅꯦ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯕ ꯃꯇꯝꯗꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯤ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯂꯣꯟꯈ꯭ꯔꯦ ꯍꯥꯏ ꯑꯩꯅ ꯍꯞꯇꯥ ꯑꯃ ꯊꯤꯔꯕ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯃꯄꯨꯗꯨꯒ ꯊꯦꯡꯅꯔꯦ ꯅꯪꯕꯨ ꯄꯣꯛꯈꯤꯕ ꯅꯔꯁ ꯑꯗꯨꯒꯤ ꯃꯃꯤꯡꯁꯤꯅ ꯖꯦ ꯆꯤꯇ꯭ꯔꯥꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯕ ꯉꯝꯈꯤ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯦ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩꯅ ꯈꯪꯕꯁꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯔꯦꯀꯣꯔꯗ ꯔꯨꯝ ꯑꯗꯨꯗ ꯆꯦ ꯆꯥꯡ ꯂꯣꯏꯅ ꯂꯩꯔꯝꯒꯅꯤꯁꯦ ꯑꯩ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯆꯠꯂꯗꯨꯅ ꯅꯪꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯂꯤ ꯅꯨꯃꯤꯠ 10ꯅꯤ ꯆꯪꯅ ꯑꯩꯅ ꯀꯥ ꯑꯗꯨꯗ ꯅꯪꯒꯤ ꯃꯇꯥꯡ ꯑꯁꯦ ꯊꯤꯕ ꯌꯥꯕ ꯊꯤꯕꯅꯤ ꯃꯗꯨꯗꯒꯤ ꯅꯪꯒꯤ ꯄꯣꯛꯄꯒꯤ ꯅꯨꯃꯤꯠ ꯑꯁꯦ ꯑꯩꯅ ꯈꯪꯕ ꯉꯝꯈꯤ ꯉꯁꯤꯁꯦ ꯅꯪꯒꯤ ꯕꯔꯊꯗꯦꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯦꯄꯤ ꯕꯔꯊꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁ꯭ꯔꯤꯅ ꯁꯤꯟꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯖꯒꯥꯗꯨꯗꯤ ꯃꯍꯥꯛꯄꯨ ꯄꯣꯛꯈꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯁ꯭ꯔꯤꯅ ꯍꯥꯏꯔꯛꯏ ꯅꯪ ꯄꯨꯡꯁꯤꯡ ꯑꯁꯤꯗ ꯃꯁꯤꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯔꯊꯗꯦ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯊꯣꯡ ꯂꯣꯟꯈ꯭ꯔꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯁ꯭ꯔꯤꯅ ꯅꯤꯡꯊꯤꯅ ꯗꯦꯀꯣꯔꯦꯁꯟ ꯇꯧꯗꯨꯅ ꯃꯩꯒ ꯊꯥꯟꯗꯨꯅ ꯃꯍꯥꯛꯀꯤ ꯕꯔꯊꯗꯦ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯄꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯖꯕ ꯃꯇꯝꯗꯗꯤ ꯁꯤꯟꯗꯨꯅ ꯁ꯭ꯔꯤꯗ ꯁꯥꯎꯔꯝꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯂꯣꯏꯅ ꯃꯥꯡꯈꯤ ꯅꯪꯒꯤ ꯅꯋꯥ ꯈꯛꯇꯅ ꯅꯪꯒꯤ ꯄꯣꯛꯄꯒꯤ ꯃꯤꯀꯨꯞ ꯑꯁꯦ ꯈꯪꯉꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯈꯪꯉꯕꯅꯤꯅ ꯅꯪꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯊꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁ꯭ꯔꯤꯅ ꯁꯤꯟꯗꯨꯒꯤꯗꯃꯛꯇ ꯇꯧꯕꯤꯕ ꯃꯇꯧ ꯑꯗꯨꯗ ꯁꯤꯟꯗꯨꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯁꯤꯟꯗꯨꯅ ꯁ꯭ꯔꯤꯗ ꯀꯦꯖꯔꯗꯨꯅ ꯆꯦꯆꯦꯠ ꯀꯣꯟꯁꯤꯟꯖꯩ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯤꯟꯗꯨ ꯑꯃꯁꯨꯡ ꯁ꯭ꯔꯤꯒꯤ ꯃꯔꯤ ꯑꯁꯦ ꯑꯁꯨꯝ ꯆꯦꯁꯤꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃꯗꯤ ꯁꯤꯟꯗꯨꯅ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯐꯝꯃꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯀ ꯁ꯭ꯀꯨꯜꯗ ꯇꯝꯃꯤꯟꯅꯔꯛꯈꯤꯕ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯃꯃꯥ ꯃꯄꯥꯒ ꯂꯥꯛꯄ ꯊꯦꯡꯅꯩ ꯀꯩꯗꯧꯕ ꯂꯥꯛꯏꯕꯅꯣ ꯍꯥꯏꯗꯨꯅ ꯁꯤꯟꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯄꯥ ꯎꯅꯕ ꯂꯥꯛꯏꯕꯅꯤ ꯏꯃꯥꯒ ꯏꯄꯥꯒꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕꯁꯦ ꯐꯤꯛꯁ ꯇꯧꯔꯦ ꯅꯨꯄꯥꯗꯨ ꯃꯁꯛ ꯈꯪꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯌꯥꯎꯁꯤ ꯍꯥꯏꯗꯨꯅ ꯁꯤꯟꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯁꯤꯟꯗꯨꯅ ꯅꯨꯄꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯁ꯭ꯔꯤꯅꯤ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯁ꯭ꯔꯤꯗ ꯁꯤꯟꯗꯨꯅ ꯐꯣꯟ ꯇꯧꯔꯛꯏ ꯁꯤꯟꯗꯨꯅ ꯁ꯭ꯔꯤꯗ ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯈꯣꯏꯗꯤ ꯃꯃꯥ ꯃꯄꯥꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯎꯅꯕ ꯆꯠꯂꯤꯕꯅꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯁ꯭ꯔꯤꯅ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯄꯥꯏꯜꯁꯀꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯀꯀꯥꯗꯨꯅꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯉꯛꯏ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯂꯤꯗꯔꯅꯤ ꯃꯥꯁꯨ ꯁꯨꯇꯤ ꯂꯧꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯃꯦꯠꯆ ꯃꯦꯀꯤꯡꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥ ꯑꯩꯉꯣꯟꯗ ꯇꯣꯏꯅ ꯐꯣꯟ ꯇꯧꯔꯒ ꯈꯟꯅꯕ ꯍꯧꯔꯛꯑꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯇꯧ ꯇꯥꯔꯒꯗꯤ ꯁꯨꯇꯤ ꯂꯧꯕ ꯌꯥꯅꯤꯅ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯁ꯭ꯔꯤꯒ ꯆꯤꯇꯤꯒꯗ ꯍꯥꯏꯅꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯏ ꯅꯥꯇꯩ ꯆꯥꯗꯧ ꯃꯥꯟꯗꯦꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯊꯣꯛꯇꯣꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯁꯥꯃꯤꯟ ꯑꯁꯤ ꯃꯕꯥꯅꯤꯅ ꯍꯥꯟꯅ ꯐꯪꯕꯅꯤ ꯁ꯭ꯔꯤꯅꯗꯤ ꯁꯤꯟꯗꯨ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯗꯕꯅꯤ ꯃꯄꯥꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯗꯤꯕ꯭ꯌꯥꯅꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯁꯤꯟꯗꯨꯅꯤ ꯍꯥꯏꯗꯨꯅ ꯃꯁꯛ ꯇꯥꯏ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯐꯝꯗꯔꯛꯏ ꯁ꯭ꯔꯤꯒ ꯆꯤꯇꯤꯒꯅ ꯁꯤꯟꯗꯨ ꯎꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯍꯧꯒꯠꯂꯤ ꯁꯤꯟꯗꯨꯁꯨ ꯅꯦꯅꯥ ꯇꯥꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩ ꯁ꯭ꯔꯤꯒꯤ ꯃꯄꯥꯗꯨꯗ ꯃꯁꯤ ꯅꯨꯄꯤꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯅꯣꯡꯃ ꯃꯩ ꯁꯦꯝꯕ ꯆꯠꯂꯨꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯁ꯭ꯔꯤ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯗꯨꯅ ꯁꯤꯟꯗꯨꯅ ꯃꯁꯛ ꯇꯥꯛꯏ ꯁꯤꯟꯗꯨ ꯎꯕ ꯃꯇꯝꯗ ꯁ꯭ꯔꯤꯁꯨ ꯅꯃꯁꯇꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯐꯣꯔꯃꯦꯜ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ ꯐꯝꯕꯤꯌꯨ ꯐꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯑꯅꯤꯁꯨ ꯐꯝꯃꯤ ꯁ꯭ꯔꯤꯅ ꯃꯌꯨꯝꯗ ꯁꯤꯟꯗꯨꯅ ꯐꯨꯕꯒꯤ ꯗ꯭ꯔꯤꯁ ꯑꯗꯨ ꯃꯃꯤꯠꯇ ꯎꯕ ꯐꯪꯉꯛꯏ ꯏꯃꯥ ꯅꯨꯄꯥ ꯅꯪꯒꯤ ꯐ꯭ꯌꯨꯆꯔ ꯑꯁꯤ ꯐꯤꯕꯝ ꯇꯥꯗꯧ ꯃꯥꯟꯗꯦꯗ ꯃꯨꯟꯅ ꯌꯦꯡꯉꯨ ꯅꯥꯀꯟ ꯑꯗꯨꯅ ꯅꯪꯁꯨ ꯄꯣꯞꯇꯨꯅ ꯐꯝꯃꯤꯕꯗꯨꯅꯤ ꯍꯥꯏꯗꯨꯅ ꯁ꯭ꯔꯤꯅ ꯍꯥꯏꯔꯛꯏ ꯋꯦꯇꯔ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯑꯣꯔꯗꯔ ꯂꯧꯕ ꯂꯥꯛꯏ ꯑꯗꯨꯕꯨ ꯀꯣꯟꯅ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯆꯤꯇꯤꯗꯨꯅ ꯑꯗꯨꯝ ꯊꯥꯗꯣꯛꯈꯤ ꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯦ ꯄꯥꯝꯕ꯭ꯔꯥ ꯁ꯭ꯔꯤꯁꯨ ꯈꯨꯝꯐꯝ ꯈꯪꯈꯤꯗꯦ ꯃꯈꯨꯔꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯑꯣꯄꯅꯤꯡꯁꯤꯗꯤ ꯄꯣꯁ ꯌꯥꯝ ꯇꯥꯔꯤ ꯗꯤꯕ꯭ꯌꯥꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥꯁꯦ ꯌꯥꯝꯅ ꯆꯝꯕ ꯃꯥꯜꯂꯤ ꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯍꯤꯔꯝ ꯈꯔꯗꯗꯤ ꯆꯝꯕꯒꯤ ꯋꯥꯅꯤ ꯑꯇꯣꯞꯄ ꯍꯤꯔꯝꯗꯗꯤ ꯃꯥꯒꯁꯤ ꯃꯩ ꯇꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯝꯕ ꯍꯤꯔꯝꯅꯣ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔ ꯑꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯄꯥꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯄꯩꯁꯥ ꯅꯨꯡꯁꯥ ꯃꯁꯥ ꯐꯕꯒꯤ ꯍꯤꯔꯝꯗꯅꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯝ ꯈꯜꯂꯨꯅꯨꯗ ꯑꯩꯈꯣꯏꯒꯤ ꯂꯟꯊꯨꯝ ꯄꯨꯝꯅꯃꯛꯁꯦ ꯃꯉꯣꯟꯗ ꯂꯣꯏꯅ ꯄꯤꯗꯣꯔꯤꯕꯅꯤ ꯁ꯭ꯔꯤꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤꯁꯨ ꯂꯟꯊꯨꯝ ꯂꯩꯔꯤꯁꯦ ꯃꯉꯣꯟꯗ ꯂꯣꯏꯅ ꯄꯤꯗꯣꯔꯤꯕꯅꯤ ꯌꯨꯝꯁꯨ ꯌꯥꯎꯅ ꯄꯤꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯌꯨꯝ ꯑꯃꯈꯛꯇꯔꯅꯦ ꯑꯩꯈꯣꯏ ꯁꯥꯔꯁꯤꯗꯤ ꯑꯃꯨꯛꯇꯗ ꯌꯨꯝ ꯑꯅꯤ ꯆꯂꯥꯏꯕ ꯉꯝꯕ ꯃꯤꯁꯛ ꯃꯥꯜꯂꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁ꯭ꯔꯤꯗꯤ ꯃꯇꯤꯟ ꯀꯨꯠ ꯀꯨꯠ ꯌꯣꯠꯇꯨꯅ ꯂꯩꯔꯝꯃꯤ
ꯃꯅꯦꯕꯣꯛ ꯑꯣꯏꯒꯗꯕꯗꯨꯅ ꯍꯥꯏꯔꯦ ꯑꯅꯤꯁꯨꯕ ꯌꯨꯝ ꯍꯥꯏꯁꯤꯅ ꯀꯔꯝꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯁ꯭ꯔꯤꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯌꯨꯝ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯤꯗꯨꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯦꯇꯔ ꯑꯗꯨ ꯂꯥꯛꯇꯨꯅ ꯑꯣꯔꯗꯔ ꯍꯥꯏꯔꯦ ꯆꯤꯇꯤꯅ ꯍꯥꯏꯔꯦ ꯃꯦꯁ ꯑꯁꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯁꯥꯟꯅꯔꯤ ꯑꯣꯚꯔ 3ꯒꯤ ꯃꯇꯨꯡꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯁ꯭ꯔꯤꯗꯤ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯈꯤ ꯃꯀꯨꯕꯣꯛ ꯑꯣꯏꯒꯗꯕꯗꯨꯅ ꯍꯥꯏꯔꯦ ꯅꯨꯄꯥ ꯃꯆꯥꯁꯦ ꯃꯊꯥ ꯈꯔ ꯁꯥꯕ ꯖꯥꯠꯂ ꯄꯥꯈꯠꯄ ꯖꯥꯠꯂ ꯇꯧꯔꯤꯁꯤꯕꯣ ꯃꯃꯥꯗꯨꯅ ꯍꯥꯏꯔꯦ ꯃꯉꯣꯟꯗꯅꯦ ꯍꯟꯗꯛꯇꯤ ꯄ꯭ꯔꯣꯖꯦꯛ ꯑꯅꯧꯕ ꯑꯃ ꯂꯥꯛꯑꯦ ꯍꯟꯗꯛꯇ ꯍꯧꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤ ꯃꯗꯨꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯦ ꯅꯨꯄꯤ ꯑꯃꯅ ꯂꯤꯗ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯤꯟꯗꯨꯅ ꯗꯥꯏꯔꯦꯛ ꯊꯥꯔꯛꯏꯕꯅꯤ ꯁꯤ ꯁꯤꯟꯗꯨꯅ ꯈꯪꯉꯤ ꯃꯥꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯑꯣꯠꯇꯨꯅꯗ ꯂꯩꯔꯕꯅꯤ ꯍꯧꯖꯤꯛꯁꯨ ꯐꯣꯟ ꯄꯪꯇꯧꯗ ꯇꯧꯔꯛꯑꯝꯃꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯁ꯭ꯔꯤꯅ ꯁꯤꯟꯗꯨꯗ ꯀꯤꯗꯨꯅ ꯌꯦꯡꯉꯒ ꯃꯃꯥꯗꯨꯕꯨ ꯈꯥꯝꯊꯖꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯩ ꯃꯃꯥꯗꯨꯁꯨ ꯉꯥꯡꯕ ꯂꯦꯞꯇꯦ ꯅꯨꯄꯤꯗꯨꯕꯨ ꯊꯦꯡꯅ ꯇꯥꯔꯒꯗꯤ ꯑꯩꯅ ꯃꯥꯁꯦ ꯅꯩꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁ꯭ꯔꯤꯅꯗꯤ ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯦ ꯍꯥꯏꯗꯨꯅ ꯁꯤꯟꯗꯨꯗ ꯌꯦꯡꯉꯒ ꯍꯥꯏꯖꯔꯛꯏ ꯃꯈꯨꯔꯥꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯨꯄꯥ ꯏꯕꯨꯡꯉꯣ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯒꯤꯅꯦ ꯁꯃꯨꯗ꯭ꯔꯗ ꯂꯨꯞꯄꯒꯤꯗꯃꯛꯇꯗꯤ ꯅꯈꯣꯏꯅ ꯃꯥꯁꯤꯅ ꯈꯛꯇ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁ꯭ꯔꯤꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯊ ꯇꯥꯔꯒꯗꯤ ꯐꯤꯕꯝ ꯑꯃ ꯇꯥꯔꯣꯏ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯗ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯝꯃꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏꯔꯝꯗꯨꯅ ꯍꯧꯒꯠꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯇꯟꯖꯥꯗꯨꯅ ꯃꯦꯠꯆ ꯐꯤꯛꯁꯤꯡ ꯇꯧꯕ ꯅꯨꯄꯥꯗꯨꯁꯨ ꯂꯥꯛꯏ ꯈꯝꯄꯦꯛ ꯊꯪꯒꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯤꯠ ꯑꯗꯨꯗ ꯑꯃꯨꯛ ꯐꯝꯊꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯃꯁꯤ ꯅꯨꯄꯥꯁꯦ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯑꯪꯀꯜ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯅ ꯆꯤꯇꯤꯗꯨꯅ ꯍꯥꯏꯔꯦ ꯕꯣꯜꯁꯤꯡꯁꯦ ꯕꯥꯎꯟꯁꯔ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯀꯃꯥꯏꯅꯕꯨ ꯁꯥꯟꯅꯗꯣꯏꯅꯣ ꯅꯨꯄꯥꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯦ ꯃꯁꯤꯗꯤ ꯃꯦꯠꯆ ꯃꯦꯀꯤꯡ ꯇꯧꯕ ꯃꯥꯜꯂꯤꯅꯦ ꯃꯗꯨ ꯁ꯭ꯔꯤꯒꯤ ꯃꯃꯥꯅ ꯍꯥꯏꯔꯦ ꯅꯪꯅ ꯑꯃ ꯊꯤꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯑꯃ ꯊꯤꯔꯗꯨꯅ ꯎꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥꯗꯨꯅ ꯁꯤꯟꯙꯨꯗꯨꯕꯨ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯐꯥꯏꯅꯦꯜꯂꯤ ꯂꯥꯏꯁꯦꯟꯁ ꯂꯧꯅꯕ ꯍꯣꯠꯅꯔꯦꯅꯦ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨꯗ ꯗꯤꯕ꯭ꯌꯥꯗꯤ ꯉꯛꯇꯨꯅ ꯁꯤꯟꯙꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯁꯤꯟꯙꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯏ ꯃꯗꯨꯗꯤ ꯅꯨꯄꯥꯗꯨꯅ ꯀꯔꯤꯒꯤꯅꯣ ꯀꯩꯅꯥꯁꯤꯅ ꯆꯠꯈ꯭ꯔꯤꯁꯤꯅ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯀꯩꯅꯥꯗꯤ ꯃꯗꯨ ꯅꯠꯇꯦ ꯃꯁꯤꯁꯤꯅꯤ ꯍꯥꯏꯗꯨꯅ ꯆꯤꯇꯤꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯀꯞꯆꯦꯠꯄꯤ ꯃꯥꯟꯕ ꯅꯨꯄꯤꯁꯤꯅ ꯁꯤꯗ ꯂꯩ ꯇꯥꯔꯒꯗꯤ ꯅꯨꯄꯤ ꯑꯃꯗꯨꯅ ꯁꯤꯗ ꯀꯗꯧꯔꯤꯕ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯀꯔꯤꯅꯣ ꯅꯨꯄꯤꯗꯨꯗꯤ ꯃꯃꯥꯟꯅꯕꯤꯅꯤ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯧꯒꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯁ꯭ꯔꯤꯅ ꯁꯤꯟꯙꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯗꯨꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯁꯣꯔꯤ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯛꯏ ꯑꯩ ꯃꯁꯤ ꯅꯉꯣꯟꯗ ꯍꯥꯏꯒꯦꯗꯤ ꯇꯧꯕꯅꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯤ ꯂꯥꯛꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯅ ꯅꯝꯗꯨꯅ ꯄꯨꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯟꯙꯨꯗꯤ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩ ꯁꯤꯟꯙꯨꯒꯤ ꯁ꯭ꯃꯥꯏꯜ ꯑꯁꯤꯗꯤ ꯊꯃꯣꯏ ꯍꯨꯕꯅꯤ ꯁꯤꯟꯙꯨꯅ ꯁ꯭ꯔꯤꯗ ꯍꯥꯏꯔꯦ ꯅꯨꯄꯥꯁꯤꯡ ꯑꯁꯤꯅ ꯀꯟꯐ꯭ꯌꯨꯁ ꯆꯠꯇꯨꯅ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯕꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤꯅꯦ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯌꯨꯝꯗ ꯃꯃꯥ ꯃꯄꯥꯅ ꯅꯨꯄꯤ ꯑꯗꯨ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯁ꯭ꯔꯤꯗ ꯍꯪꯕ ꯃꯇꯝꯗ ꯁ꯭ꯔꯤꯅ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯄꯥꯝꯗ꯭ꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯍꯪꯕ ꯃꯇꯝꯗ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯄꯥꯝꯗ꯭ꯔꯗꯤ ꯃꯈꯥ ꯇꯥꯔꯣꯝꯗ ꯃꯥꯅ ꯄꯥꯝꯕ ꯊꯤꯔ ꯂꯣꯏꯔꯦ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯖ ꯇꯥꯔꯒꯁꯨ ꯃꯃꯥꯒꯤ ꯃꯄꯤꯗꯒꯤꯗꯤ ꯏꯆꯥꯅꯨꯄꯥꯒꯤ ꯃꯧꯁꯤꯡꯁꯦ ꯑꯃꯠꯇ ꯄꯥꯝꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯆꯗꯨꯅ ꯂꯩꯔꯝꯃꯤ ꯁꯤꯟꯙꯨꯒꯤ ꯃꯄꯥꯅ ꯁꯤꯟꯙꯨꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯗꯥꯟꯁ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯂꯩ ꯑꯩꯈꯣꯏꯅ ꯁꯤꯟꯕ ꯃꯗꯨꯅ ꯅꯪ ꯂꯥꯛꯇꯕ ꯌꯥꯗꯦ ꯁ꯭ꯔꯤꯁꯨ ꯄꯣꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯟꯙꯨꯅ ꯁ꯭ꯔꯤꯗ ꯍꯥꯏꯔꯦ ꯍꯌꯦꯡꯗꯤꯅꯦ ꯊꯕꯛꯇꯣ ꯁꯪꯍꯜꯂꯨ ꯑꯩꯈꯣꯏ ꯕꯕꯥꯒꯤꯅꯦ ꯗꯥꯟꯁ ꯀꯝꯄꯤꯇꯤꯁꯟꯗ ꯆꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁ꯭ꯔꯤꯗꯤ ꯃꯊꯥ ꯁꯥꯗꯨꯅ ꯃꯃꯥꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯉꯁꯤ ꯍꯥꯏꯗꯨꯅ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯁꯤꯟꯙꯨ ꯀꯔꯤꯁꯨ ꯇꯥꯁꯟꯅꯗꯕꯤꯗ ꯍꯧꯒꯠꯇꯨꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯁ꯭ꯔꯤꯅ ꯃꯍꯥꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯂꯨꯍꯣꯡꯕ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅꯤ ꯂꯩꯃꯤꯟꯅꯕꯁꯨ ꯀꯨꯏꯔꯦ ꯅꯪꯅ ꯑꯩꯒꯤ ꯃꯇꯥꯡꯗ ꯈꯪꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗ ꯁꯤꯟꯙꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯑꯣꯐꯤꯁꯅꯤ ꯅꯪꯅ ꯑꯩꯒ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯅꯪꯉꯣꯟꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯪꯒꯤꯗꯃꯛꯇ ꯈꯜꯂꯒꯅꯤ ꯑꯩꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗ ꯑꯣꯏꯗꯕ ꯄꯥꯗꯕ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯕ꯭ꯂꯦꯝ ꯇꯧꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯁꯤꯟꯙꯨꯅ ꯁ꯭ꯔꯤꯗ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯕ꯭ꯂꯦꯝ ꯇꯧꯔꯛ ꯇꯥꯔꯒꯗꯤꯅꯦ ꯑꯩ ꯃꯩ ꯍꯧꯔꯛꯀꯅꯤ ꯃꯁꯤꯗ ꯅꯪꯗꯤ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯍꯪꯉꯤꯕꯁꯤꯅꯤ ꯂꯨꯍꯣꯡꯉꯁꯤ ꯍꯥꯏꯗꯨꯅ ꯑꯩꯗꯤ ꯂꯨꯍꯣꯡꯕꯒꯤꯗꯃꯛꯇ ꯔꯦꯗꯤ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯁꯤꯟꯙꯨꯅ ꯁ꯭ꯔꯤꯗ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯁ꯭ꯔꯤꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯂꯨꯕꯨ ꯂꯨꯍꯣꯡ ꯇꯥꯔꯒꯗꯤ ꯅꯪꯅ ꯑꯉꯥꯡ ꯄꯥꯝꯃꯦ ꯍꯥꯏꯔꯛꯑꯅꯤ ꯑꯩ ꯃꯁꯤꯒꯤꯗꯃꯛꯇ ꯔꯦꯗꯤ ꯑꯣꯏꯗ꯭ꯔꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯒꯤ ꯃꯪꯂꯥꯟꯗꯨ ꯈꯛꯇꯅꯤ ꯂꯩꯔꯤꯕꯁꯦ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤꯗꯤ ꯀꯩꯅꯣ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯅ ꯊꯜꯂꯗꯕꯅꯤ ꯑꯉꯥꯡ ꯌꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯂꯣꯏꯅ ꯂꯣꯏꯗꯣꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯒꯤ ꯃꯪꯂꯥꯟꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕ ꯁ꯭ꯔꯤꯅ ꯍꯥꯏꯔꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯥꯝꯅ ꯁꯦꯜꯐꯤꯁ ꯑꯣꯏꯔꯤꯁꯤꯕꯣ ꯅꯪꯅ ꯑꯣꯏꯖꯕ ꯆꯥꯟ ꯊꯤꯔꯤꯁꯤꯕꯣ ꯑꯩꯒꯤ ꯃꯇꯥꯡꯗꯗꯤ ꯀꯩꯝꯇ ꯈꯟꯗꯕ꯭ꯔꯥ ꯁꯤꯟꯙꯨꯅ ꯍꯥꯏꯔꯦ ꯃꯁꯤꯗꯒꯤꯅꯦ ꯅꯪꯅ ꯀꯩꯝꯇ ꯀꯥꯟꯅꯕ ꯐꯪꯒꯗꯕ ꯅꯠꯇꯦ ꯅꯪꯅꯁꯨ ꯌꯥꯝꯅ ꯂꯨꯍꯣꯡꯅꯤꯡꯉꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯁꯤꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯏꯃꯥ ꯏꯄꯥꯒꯤ ꯄꯩꯁꯥꯁꯦ ꯅꯥꯊꯣꯛꯈꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯕꯨ ꯇꯥꯟꯁꯤꯜꯂꯕꯒꯦꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤꯝꯇ ꯑꯣꯏꯗꯕꯅꯤ ꯃꯁꯤꯒꯤ ꯂꯨꯍꯣꯡꯕ ꯑꯉꯥꯡ ꯊꯕꯛ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤꯅ ꯑꯩꯈꯣꯏꯁꯦ ꯄꯨꯟꯗꯨꯅ ꯊꯝꯕꯤꯕꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯗꯨꯅ ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯅꯝꯊꯥꯛꯅꯤ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯌꯥꯅ ꯌꯥꯅꯕ ꯇꯧꯕ ꯍꯥꯏꯕꯗꯣ ꯂꯥꯛꯀꯅꯤ ꯀꯝꯄ꯭ꯔꯣꯃꯥꯏꯁꯅꯤ ꯃꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯦ ꯑꯩꯗꯤ ꯄꯥꯝꯗꯦ ꯅꯪ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯎ ꯍꯥꯏꯗꯨꯅ ꯁꯤꯟꯙꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯁꯥꯟꯇꯤꯅ ꯁ꯭ꯔꯤꯕꯨ ꯀꯧꯔꯗꯨꯅ ꯍꯥꯏꯔꯦ ꯁꯤꯟꯙꯨ ꯃꯦꯗꯥꯝꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯕ ꯋꯥꯐꯝꯗꯣ ꯑꯩ ꯌꯥꯅꯤꯡꯉꯤ ꯁꯥꯟꯇꯤꯅ ꯃꯈꯥ ꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯥꯝꯖꯔꯕ ꯅꯪꯒꯤ ꯗ꯭ꯔꯤꯝ ꯑꯗꯣ ꯐꯪꯕ ꯉꯝꯗ ꯇꯥꯔꯒꯗꯤ ꯅꯪꯉꯣꯟꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯩꯁꯥꯛ ꯐꯪꯉꯦ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥꯃꯛꯇ ꯊꯣꯛꯑꯕꯅꯤ ꯑꯩꯗꯤ ꯅꯔꯁ ꯑꯣꯏꯖꯅꯤꯡꯉꯝꯕꯅꯤ ꯁ꯭ꯔꯤꯅ ꯍꯥꯏꯔꯦ ꯁꯥꯟꯇꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯁꯦ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯅꯦ ꯃꯗ ꯁꯥꯟꯇꯤꯅ ꯍꯥꯏꯔꯦ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏ ꯑꯩꯒꯤ ꯅꯨꯄꯥꯅꯅꯦ ꯑꯩꯕꯨ ꯐꯖꯅ ꯁꯤꯟꯅꯕꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩ ꯃꯍꯥꯛꯁꯨ ꯂꯥꯏꯔꯤꯛꯇꯤ ꯌꯥꯝꯅ ꯐꯩ ꯑꯗꯨꯕꯨ ꯑꯩꯅ ꯅꯔꯁ ꯑꯣꯏꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯅꯔꯁ ꯑꯣꯏꯕ ꯐꯪꯍꯧꯗꯕꯒꯤ ꯆꯩꯅꯥ ꯑꯗꯨꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤ ꯄꯨꯟꯁꯤ ꯆꯨꯞꯄꯁꯨ ꯑꯗꯨꯝ ꯂꯩꯗꯧ ꯃꯥꯜꯂꯦ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯅꯣꯡꯃꯗꯤ ꯁ꯭ꯔꯤ ꯑꯃꯁꯨꯡ ꯁꯤꯟꯙꯨ ꯑꯗꯨ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯃꯥ ꯑꯗꯨ ꯃꯁꯥ ꯉꯝꯃꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ
ꯃꯆꯥꯅꯨꯄꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯤꯜꯂꯤ ꯐꯣꯟ ꯇꯧꯕ ꯃꯇꯝꯗꯁꯨ ꯐꯣꯟ ꯑꯗꯨ ꯆꯠꯂꯝꯗꯦ ꯃꯄꯥꯁꯨ ꯌꯨꯝꯗ ꯂꯩꯇꯕ ꯇꯥꯏꯃꯤꯡ ꯍꯥꯏꯕꯗꯨ ꯑꯣꯏ ꯃꯃꯥ ꯑꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯗꯨꯅ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯂꯦꯛꯊꯗꯨꯅ ꯋꯥꯟꯊꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯁ꯭ꯔꯤꯁꯨ ꯍꯥꯟꯅꯒꯨꯝ ꯍꯥꯃꯨ ꯀꯥꯗꯒꯤ ꯊꯣꯛꯂꯗꯨꯅ ꯃꯃꯥ ꯀꯧꯏ ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯂꯩꯕꯒꯤ ꯃꯈꯣꯟ ꯇꯥꯔꯝꯗꯦ ꯃꯍꯥꯛꯅ ꯐꯣꯟ ꯆꯦꯛ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯃꯥꯒꯤ ꯃꯤꯁꯀꯣꯜ ꯃꯌꯥꯝ ꯑꯗꯨ ꯊꯦꯡꯅꯩ ꯃꯦꯁꯦꯖꯇ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯐꯪꯂꯗꯨꯅ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯆꯦꯜꯂꯛꯏ ꯃꯃꯥ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯀꯟꯅꯗꯨꯅ ꯂꯩꯕ ꯑꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯩ ꯃꯄꯥ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯁꯥꯎꯔꯞꯅ ꯌꯦꯡꯉꯛꯏ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯨꯝꯈꯤꯗꯦ ꯗꯣꯛꯇꯔꯅ ꯍꯥꯏꯔꯦ ꯅꯪ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯐꯖꯅ ꯆꯥꯗꯕ ꯃꯥꯜꯂꯤ ꯅꯁꯥꯅ ꯅꯁꯥ ꯁꯦꯟꯅꯖꯗꯦ ꯃꯗꯨ ꯃꯃꯥꯅ ꯍꯥꯏꯔꯦ ꯑꯩ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯐꯖꯅ ꯆꯥꯔꯤꯅ ꯃꯗꯨ ꯗꯣꯛꯇꯔꯅ ꯍꯥꯏꯔꯦ ꯍꯤꯗꯥꯛꯅ ꯇꯧꯕꯗꯤ ꯁꯨꯞꯅꯇꯒꯤ 25% ꯈꯛꯇꯅꯤ ꯑꯇꯩꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯆꯪꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤꯁꯦ ꯗꯤꯄ꯭ꯔꯦꯁꯟ ꯂꯥꯛꯄꯗꯒꯤꯅꯤ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯔꯛꯏꯁꯦ ꯏꯃꯨꯡꯗ ꯌꯥꯝꯅ ꯂꯨꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯒ ꯊꯣꯛꯄ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯪꯉꯛꯏ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯗꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯪꯉꯤꯕꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯁꯦ ꯈꯪꯕꯅꯤ ꯃꯆꯥꯅꯨꯄꯥꯅ ꯃꯃꯥꯗ ꯆꯪꯁꯤꯜꯂꯒ ꯏꯃꯥ ꯅꯪ ꯇꯧꯔꯤꯁꯦ ꯀꯩꯗꯧꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯤꯅꯦ ꯑꯩ ꯍꯛꯆꯥꯡ ꯑꯁꯦ ꯌꯥꯝꯅ ꯑꯦꯟꯖꯥꯏꯇꯤ ꯅꯥꯕꯒꯤ ꯇꯥꯏꯞꯇ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯉꯝꯗꯦ ꯅꯪꯒꯤ ꯊꯣꯡꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯤꯟꯕꯅꯦ ꯑꯗꯨꯕꯨ ꯅꯪꯗꯤ ꯋꯥꯗꯅ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯀꯧꯕꯁꯨ ꯇꯥꯗ꯭ꯔꯦ ꯃꯗꯨꯗꯩꯗꯤ ꯑꯩꯁꯨ ꯁꯨꯝ ꯋꯥꯟꯊꯈ꯭ꯔꯕ ꯃꯥꯜꯂꯦ ꯃꯆꯥꯅꯨꯄꯥꯗꯨꯅ ꯏꯃꯥ ꯏꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯗꯣꯛꯇꯔꯅ ꯌꯥꯝꯅ ꯆꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁ꯭ꯔꯤꯗꯤ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯃꯥꯒꯤ ꯀꯧꯕꯗꯨ ꯇꯥꯍꯧꯗꯕꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯇꯟꯖꯥꯗꯨꯗ ꯁꯤꯟꯙꯨꯁꯨ ꯁ꯭ꯔꯤꯗ ꯐꯣꯟ ꯇꯧꯔꯛꯏ ꯗꯥꯟꯁ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨ ꯍꯧꯗꯣꯔꯦ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁ꯭ꯔꯤꯁꯨ ꯂꯥꯛꯑꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯕꯨ ꯍꯨꯟꯇꯣꯛꯑꯝꯗꯨꯅ ꯊꯣꯛꯂꯛꯏ ꯇꯟꯖꯥꯗꯨꯅ ꯃꯄꯥꯒ ꯊꯦꯡꯅꯩ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯉꯔꯥꯡ ꯌꯥꯝꯅ ꯋꯥꯈ꯭ꯔꯕ꯭ꯔꯅꯦ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯤ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯗꯨꯅ ꯑꯣꯐꯤꯁ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤ ꯊꯦꯡꯅ ꯑꯃꯨꯛ ꯍꯜꯂꯛꯏ ꯑꯗꯨꯒ ꯋꯥꯔꯦ ꯍꯥꯏꯔꯒ ꯕꯕꯠ ꯇꯨꯝꯈꯤ ꯅꯃꯥꯁꯤꯅ ꯀꯌꯥꯝ ꯋꯥꯅ ꯑꯍꯤꯡ ꯀꯌꯥ ꯂꯦꯟꯈꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯗꯨꯅ ꯊꯝ ꯇꯥꯔꯒꯁꯨ ꯍꯔꯥꯎꯍꯟꯗꯨꯅ ꯊꯝ ꯇꯥꯔꯒꯁꯨ ꯃꯆꯥꯒꯤ ꯑꯋꯥꯕꯗꯅꯦ ꯃꯃꯥꯁꯦ ꯑꯗꯨꯝ ꯋꯥꯕꯅꯤ ꯅꯪ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯋꯥꯗꯨꯅ ꯂꯥꯛꯏꯕꯅꯤ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯅꯪꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯂꯨꯍꯣꯡꯕ ꯑꯁꯤꯅꯤ ꯅꯪꯒꯤ ꯈꯜꯂꯒꯅꯤ ꯃꯥꯅ ꯌꯥꯝꯅ ꯋꯥꯔꯤꯕꯁꯤ ꯅꯪꯅꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯝꯇ ꯈꯪꯉꯝꯃꯣꯏ ꯅꯪꯗꯤ ꯑꯩꯈꯣꯏꯒ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯗꯤ ꯂꯩꯇ꯭ꯔꯦ ꯃꯄꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯛꯇꯦ ꯇꯟꯖꯥꯗꯨꯗ ꯁꯤꯟꯙꯨꯅ ꯐꯣꯟ ꯇꯧꯔꯛꯏ ꯁ꯭ꯔꯤꯁꯨ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯤ ꯅꯪ ꯂꯥꯛꯆꯕꯁꯤ ꯀꯔꯤꯒꯤꯅꯣ ꯕꯕꯥꯅ ꯅꯪꯁꯦ ꯂꯥꯛꯇꯦꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯊꯣꯛ ꯊꯥꯛ ꯇꯧꯔꯅꯨ ꯕꯕꯥ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯛꯑꯒꯦ ꯍꯥꯏꯗꯨꯅ ꯁ꯭ꯔꯤꯁꯨ ꯗꯥꯟꯁ ꯀꯝꯄꯤꯇꯤꯁꯟ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯁ꯭ꯔꯤꯅ ꯁꯤꯟꯙꯨꯗ ꯍꯥꯏꯔꯛꯏ ꯂꯨꯍꯣꯡꯉꯁꯤ ꯁꯤꯟꯙꯨ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯁꯤꯟꯙꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯃꯪꯐꯥꯎꯅꯕꯒꯤꯗꯃꯛꯇ ꯅꯪ ꯃꯇꯝ ꯀꯌꯥꯝ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯀꯌꯥ ꯆꯪꯈꯤꯅꯤ ꯊꯥ 6ꯂ ꯆꯍꯤ ꯑꯃꯔ ꯑꯩꯒꯤ ꯏꯃꯥꯁꯦ ꯅꯥꯗꯨꯅ ꯂꯩꯔꯦ ꯁꯤꯟꯙꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯟꯙꯨꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯔꯤꯅꯣ ꯁ꯭ꯔꯤꯅ ꯍꯥꯏꯔꯛꯏ ꯅꯪꯁꯦ ꯑꯩꯒꯤꯗꯃꯛꯇ ꯍꯣꯡꯕ ꯉꯝꯃꯔꯣꯏꯗꯕ꯭ꯔꯥ ꯏꯃꯥ ꯀꯩꯗꯧꯋꯦ ꯍꯥꯏꯔꯤꯅꯣ ꯍꯥꯏꯗꯨꯅ ꯁꯤꯟꯙꯨꯅ ꯍꯪꯉꯛꯏ ꯅꯪꯅ ꯃꯥꯒꯤ ꯃꯔꯝꯗ ꯍꯪꯉꯤꯁꯤꯅ ꯀꯩꯒꯤ ꯅꯪꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯤ ꯇꯥꯏꯞꯇ ꯑꯩꯒꯤ ꯏꯃꯥꯁꯦ ICUꯗ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪ ꯑꯩꯒ ꯂꯨꯍꯣꯡꯁꯤꯁꯤ ꯌꯥꯔꯣꯏꯗ꯭ꯔꯦ ꯏꯃꯥ ICUꯗ ꯂꯩꯇꯥꯔꯒꯗꯤ ꯃꯥꯒ ꯂꯩꯃꯤꯟꯅꯒꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯒꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯔꯝꯗꯒꯤ ꯑꯩ ꯂꯨꯍꯣꯡꯕꯗꯤ ꯉꯝꯃꯣꯏ ꯁꯤꯟꯙꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯁ꯭ꯔꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅꯅꯦ ꯅꯪꯁꯦ ꯌꯥꯝꯅ ꯇꯨꯀꯠꯆꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁ꯭ꯔꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯁꯤꯟꯙꯨꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯣꯔꯣ ꯇꯥꯔꯛꯏ ꯁꯤꯟꯙꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯐꯅꯌꯥꯝ ꯍꯥꯏꯖ ꯇꯥꯔꯒꯁꯨ ꯅꯪ ꯑꯩꯕꯨ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯁꯤ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏꯗꯕ꯭ꯔꯥ ꯁ꯭ꯔꯤꯅ ꯍꯥꯏꯔꯛꯏ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯗ ꯃꯆꯥ ꯄꯣꯛꯇꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕ ꯏꯃꯨꯡꯗꯤ ꯅꯪ ꯎꯗ꯭ꯔꯤꯕ꯭ꯔꯥꯅꯦ ꯁꯤꯟꯙꯨꯅ ꯍꯥꯏꯔꯛꯏ ꯅꯨꯡꯉꯥꯏꯔꯝꯕꯕꯨꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯇꯥꯔꯒꯗꯤ ꯃꯈꯣꯏꯗꯕꯨ ꯍꯣꯠꯅꯗꯨꯅ ꯂꯩꯔꯅꯤ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯗꯨꯗꯤꯅꯦ ꯃꯪꯐꯥꯎꯅꯕ ꯉꯝꯃꯔꯣꯏ ꯁ꯭ꯔꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯁꯤꯅꯗꯤ ꯅꯪꯒꯤ ꯃꯪꯂꯥꯟ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯁꯤꯅꯤꯅꯦ ꯁꯤꯟꯙꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯪ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗꯒꯤ ꯅꯪꯒꯤ ꯏꯃꯥꯗꯨꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯗꯨꯝ ꯍꯪ ꯇꯥꯔꯒꯗꯤ ꯑꯩꯗꯤ ꯑꯩꯒꯤ ꯏꯃꯥꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯛꯁꯤꯟꯒꯗꯕ ꯋꯥꯍꯪ ꯑꯁꯦ ꯃꯁꯤꯅꯤꯀꯣ ꯅꯃꯥꯒ ꯑꯩꯒ ꯍꯦꯟꯅ ꯀꯅꯥꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯗꯨꯅ ꯍꯪꯉꯛꯑꯕ ꯀꯝꯄꯜꯁꯔꯤ ꯅꯨꯄꯥꯗꯨꯅ ꯏꯃꯥ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ ꯈꯟꯅꯕ ꯍꯧꯕꯒ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ ꯁꯤꯟꯙꯨꯅꯁꯨ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯗꯨ ꯍꯪ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯃꯪꯂꯥꯟꯗꯨꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯁꯤ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁ꯭ꯔꯤꯅ ꯁꯤꯟꯙꯨꯗ ꯍꯥꯏꯔꯛꯏ ꯑꯩ ꯅꯉꯣꯟꯗ ꯏꯔꯣꯏ ꯂꯣꯏꯕ ꯍꯪꯒꯦ ꯅꯪꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯍꯣꯡꯉꯔꯣꯏꯗꯕ꯭ꯔꯥ ꯁꯤꯟꯙꯨ ꯀꯩꯁꯨ ꯈꯨꯝꯃꯛꯇꯦ ꯃꯍꯥꯛꯀꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯃꯑꯣꯡ ꯑꯗꯨꯅ ꯄꯥꯎꯈꯨꯝ ꯂꯣꯏꯅ ꯄꯤꯔꯦ ꯍꯥꯏꯔꯗꯨꯅ ꯁ꯭ꯔꯤꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯥꯏꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ ꯁ꯭ꯔꯤꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯣꯏꯅꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯁꯤꯟꯙꯨꯁꯨ ꯗꯥꯟꯁ ꯂꯣꯏꯔꯕ ꯐꯥꯎꯕ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯊꯟꯇ ꯀꯞꯆꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯗ ꯃꯍꯥꯛꯅ ꯃꯊꯟꯇ ꯐꯝꯗꯨꯅ ꯂꯩꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯪꯀꯜ ꯆꯤꯊꯤꯗꯨꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯃꯥꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯅꯪ ꯂꯨꯍꯣꯡꯕ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯀꯔꯤꯅꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯪꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯁꯤꯅ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯁꯤꯟꯙꯨꯅ ꯄꯥꯅꯤꯁꯦ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯍꯪꯉꯛꯏ ꯁ꯭ꯔꯤꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯇꯥꯡꯗꯒꯤꯅꯦ ꯑꯩꯒꯤ ꯏꯃꯥꯒ ꯁꯤꯟꯙꯨꯒꯁꯦ ꯌꯥꯝꯅ ꯋꯥꯔꯦ ꯆꯤꯊꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯁꯤꯟꯙꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯅꯨ ꯍꯥꯏꯗꯨꯅ ꯁ꯭ꯔꯤꯅ ꯍꯥꯏꯔꯛꯏ ꯂꯥꯜꯂꯤꯕꯁꯤꯗꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯅꯤ ꯑꯩꯅ ꯃꯥꯕꯨ ꯃꯥꯒꯤ ꯃꯪꯂꯥꯟ ꯑꯗꯣ ꯇꯥꯟꯅꯕ ꯃꯇꯝꯗ ꯊꯤꯡꯕꯅꯤ ꯃꯁꯤꯕꯨ ꯅꯨꯡꯁꯤꯕꯅꯦꯅ ꯀꯔꯝꯅ ꯍꯥꯏꯗꯣꯔꯤꯒꯦ ꯁ꯭ꯔꯤꯅ ꯍꯥꯏꯔꯛꯏ ꯀꯀꯥ ꯅꯪꯅ ꯊꯥꯏꯅ ꯍꯥꯏꯈꯤ ꯇꯥꯏ ꯑꯩꯈꯣꯏ ꯃꯥꯅ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯇꯨꯅ ꯁꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯧꯅꯦ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨ ꯏꯃꯥꯅꯗꯤ ꯑꯩꯉꯣꯟꯗ ꯅꯣꯡꯇ ꯍꯥꯏꯈꯤꯗꯦ ꯅꯨꯄꯤ ꯑꯃꯕꯨ ꯑꯩꯅ ꯍꯦꯛꯇ ꯔꯤꯖꯦꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯐꯤꯔꯦꯞ ꯑꯗꯣ ꯏꯃꯥꯅ ꯑꯗꯨꯝ ꯌꯥꯕꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯊꯤꯕꯅꯤ ꯑꯩꯅ ꯏꯁꯥ ꯏꯊꯟꯇ ꯅꯝꯊꯥꯛ ꯇꯧꯕꯁꯦ ꯄꯥꯝꯖꯗꯦ ꯑꯩꯗꯤ ꯋꯥꯔꯤꯗ ꯁꯦꯠ ꯑꯦꯟꯗꯤꯡ ꯑꯣꯏꯕꯁꯦ ꯄꯥꯝꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯊꯣꯛꯂꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯤꯟꯙꯨ ꯑꯃꯁꯨꯡ ꯁ꯭ꯔꯤꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯂꯣꯏ ꯂꯧꯊꯣꯛꯇꯨꯅ
mai mayumda tonga punaki Sindusu Srigi wakal du makhanduna lay wakandi yamna nungajade Sinduna thabak to gani haiduna resignation piba lakpu mikubaduda Srigi luhongbai batona do mahana makoi boss adugi table du laiba du thene Sinduna tholapa matamda Sri su mafam adu changai Sinduna hare ai Hyderabad thadokuna satore adu happy married life haiduna hare madu haibaloraga Sinduna I love you haiduna hare thenge haibabudi khangi adubu ai masi haibadi na wala pamani Sri su kaisu haidu taramadi adubu chalamdagi mikubadudadi Sindugi maming asi haibadi full name kawarduna all the best Sinduja haiduna hare masina taibasidi Sri ga Sinduga kainara habse tasena Sinduja tai Sindusu Srigi mamangdadi mapi tabadu utte adubu Sinduna Sridagi tholapa mikubadudagidi mahaki mapi ase lepa kawba lekhide magi pot packing tawba matamdasu mahak mapi ororo taduna pot sing ado packing tawduna leirami somla kandana Srigi mamana Sri lohona baidamakta semba saba loiraduna mayum adu sunithina kiduna phajana decoration tawduna lei numit adu Srigi lohonga numit habdo oi Sindusu airport kitamata tholai mapaga mahaka gari tongduna lai Sindugi mapana Sinduda hange namgu Sri seta singna nusibra puna magthadotuna nang airport salisibu kamai tawribano nangi namana dine aise yamna nusikibani ainadi ai career amasung ai apamachida khankibani aina ai honaringi matamda markse nare habasibaw khangkidi masi matangda ngon khangan taragadi aise matha sani ne mahana ngon haikidabani condition amata yawda bidan usigiba amasung mala ngonagi karisu expect tawkhide bahana lekhidraba matungda ne aine hingmase yamna waki aina khanbada aina tawkhiba soibado nangna mohana tawri ne bema akoina pusida kayara mai pak taragasu mai pak pado kanaguma misak amna ai bunu sibita taragadine madu kana bakente leite aina nangi namagi awatpa phawba sumaina nangsune Srigi awatpase aduma phawduna legeni habasini aina khalibasi nang munnadi khalu haduna mapaduna Sinduda hare mapa yo haidudagidi mahaksu Sri bunu shiraktuna gari mamai leitho mayum sasi haiduna bakoi Srigi mayum tamna gari do thawtuna lai Sinduna Srigi mayumda lakpa matandadi Sri adudi atopa nupi amaga luhongduna leiba mikupadu oirami matamase yamna thengkhiba haibadu oi Sindu upai lekhide mahak thawpham khangkide kapsaba natana upai lite mahak mapi ororo taduna mafam adulagi tholai mapana mahakpu phana yamna themna bukhanaje adubu Sridi nupi amaga luhongduna leikhi masini nusinaba matamda ego thamnaganu haribsi ego thamtaragadi nusijakraba mido lapthong chakhini haisini chahi anigi matungda Goa da satisadu mahaki nupiga vacation lai mafam aduna makoina chak charinge chapo charinge matamaduda Sindu mafam adu changaktuna akoisi udaba kuirine haiduna hare restaurant asi Sindugi restaurant oiduna lerami mahakti Paris da restaurant to hangwa pamani adubu Goa da wena hangki Sindugi mapane makoine harauta yamna wari sanaduna lei satisna lohoi banupi dusu makoi office thabak tawba nupini nupi dun hare nangina restaurant hangbugi manglana se mai pak phujana bu congratulation haiduna hare Sidi hokpada ngari lambi yamna watli chatkadaba haiduna hare Sindugi mapana Satista Sridi kamdawri haiduna hangi Satista hare Sridi tha tarukki mamangda divorce tokre karino haisibu haiduna mapana hangi makoini puna laminadre haiduna Satista hare wahiru tabada Sindudi punga ngaktura yengduna lerami makoi ani yolakhiba thengu ani dudi thengu amana Srina porakpani thengu ani du section Sinduna yoktuna thami restaurant adugi maming du phawba SS haina thole habidi Sri amasu Sindu haibani mamana laisi divorce torba matungda machanupadu magre haduna lakpani police station da mamaru su matha saduna phamduna leibani Sitir laktuna CI ga wari sanare section thiragi haiduna hare maramaduna khoisala siaduna hogat ke tabu bikubaduda Sindugi mapadu su maphamadura lai Sindugi mapane haduna chitina masaktai makoi mari punna phaminaduna wari sanai Sindugi mapana wari pumbasi mama pada liraba matungda Sindugi mapana hare Sindu se lohongje habadu numit adu yakidabani maramaduna makoi ni se kaina ba habadu oki adu mahak hauji phawu lohongdabida Srigi manglanda mahak punsi se lelagi haiduna hinglakli Masi suai soibani aina mahakpu yolakpugi mawong ase masi sina su thonkhiba ngaktani aina di mahakpu mahaki decision ase masa lawjaba ngamdaba honabani mahak ase ningkha tamba haibado pamkhibani adubu aina di nomata khalude mahaki character asina mi kya da ithil pigene habasi ai masi khalubada nuaite mamadun hare akoi ladine akoi isa se lohong pamai maramdi makose harau tayamna hingnabagi damatani adubu makoi lohongbaduda makoi sina penda taragadi akoi se mama pawja taragasu narak kilomita chatpa habdu waribani yamna waba habdu wai mahana he lohongba numita dudagine mahak suno no khitre matam chupada makoi ni si khan aduna talai makoi ni khanakhiba matang ado yamna luba matang chuna te adu bunu bi duna di divorce tawge hadna che thare ai numita to ni singi numit aduda ai chanu paduna just haiba haido flashback talai
ꯖꯁꯇꯨꯅ ꯍꯥꯏꯔꯦ ꯂꯨꯍꯣꯡꯕꯁꯤꯗꯗꯤ ꯈꯔ ꯈꯟꯅ ꯆꯩꯅꯕ ꯑꯁꯤꯗꯤ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯈꯔ ꯎꯁꯤꯟꯅꯗ ꯇꯧꯗꯨꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁ꯭ꯔꯤꯅ ꯍꯥꯏꯔꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯂꯨꯍꯣꯡꯕꯤꯔꯤꯁꯦ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯂꯩꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯨꯁꯨ ꯂꯨꯍꯣꯡꯉꯦ ꯂꯨꯍꯣꯡꯕꯁꯤꯗ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ ꯅꯠꯇ꯭ꯔꯒꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯁꯤꯔ ꯃꯁꯤꯗ ꯄꯤꯅꯤꯡꯉꯤꯕ ꯃꯦꯁꯦꯖ ꯑꯁꯤ ꯑꯇꯩ ꯅꯠꯇꯦꯗ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯗ ꯈꯟꯅ ꯆꯩꯅꯕ ꯌꯥꯎꯗꯅ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯃꯤꯟꯅꯕ ꯌꯥꯗꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯂꯨꯍꯣꯡꯗꯕꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅꯕꯨ ꯂꯩꯃꯤꯟꯅ ꯇꯥꯔꯒꯗꯤ ꯂꯨꯍꯣꯡꯕꯗꯒꯤꯁꯨ ꯍꯦꯟꯅ ꯃꯒꯨꯟ ꯂꯩ ꯍꯥꯏꯕꯗꯨꯅꯤ ꯃꯃꯥꯗꯨꯅ ꯁꯤꯟꯙꯨꯒꯤ ꯃꯄꯥꯗ ꯍꯥꯏꯔꯦ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯦ ꯑꯩꯅꯕꯨ ꯀꯔꯝꯅ ꯄꯤꯗꯣꯔꯤꯒꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯨꯅꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯗꯨꯅ ꯂꯩꯔꯤꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤꯗꯃꯛꯇ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯕ ꯅꯨꯄꯤ ꯑꯃꯇ ꯂꯩꯔꯔꯣꯏ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯝ ꯇꯥꯔꯒꯗꯤꯅꯦ ꯑꯩ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯊꯥꯔꯛꯑꯣ ꯍꯥꯏꯇꯥꯔꯒꯁꯨ ꯑꯩ ꯍꯔꯥꯎ ꯍꯔꯥꯎ ꯊꯥꯔꯒꯦ ꯁꯤꯟꯙꯨꯒꯤ ꯃꯄꯥꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯁ꯭ꯔꯤ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯄꯥꯗꯨꯅꯁꯨ ꯃꯌꯥꯝꯗ ꯁ꯭ꯔꯤ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯖꯒꯥꯗꯅꯤ ꯍꯥꯏꯗꯨꯅ ꯁꯤꯟꯙꯨꯅ ꯍꯥꯏꯔꯛꯏ ꯀꯗꯥꯏꯗꯅꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯆꯤꯇꯤꯅ ꯐꯣꯟ ꯑꯗꯨ ꯂꯧꯗꯨꯅ ꯅꯪ ꯁ꯭ꯔꯤ ꯐꯪ ꯇꯥꯔꯗꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝ ꯊꯨꯅ ꯄꯣꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯟꯙꯨꯅ ꯍꯥꯏꯔꯛꯏ ꯆꯤꯇꯤ ꯚꯥꯏ ꯀꯩꯝꯇ ꯋꯥꯔꯨꯅꯨ ꯄꯨꯔ ꯂꯥꯛꯀꯦ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯅꯤꯅꯤꯗꯨꯗꯤ ꯀꯩꯗꯧꯗꯣꯏꯕ ꯍꯥꯏꯗꯨꯅ ꯆꯤꯇꯤꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯁꯤꯟꯙꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯆꯤꯇꯤꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ ꯀꯔꯤ ꯍꯥꯏꯔꯝꯒꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯏꯁꯥꯅ ꯈꯪꯕꯤꯔꯣ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯥꯃꯁꯨꯇ꯭ꯔꯒꯤ ꯔꯤꯚꯤꯖꯟ ꯑꯃꯨꯛ ꯍꯧꯔꯛꯏ ꯀ꯭ꯂꯥꯏꯃꯦꯛꯁ ꯂꯣꯏꯔ ꯃꯇꯨꯡꯗ ꯁꯤꯟꯙꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤꯗꯨꯅ ꯅꯪꯒꯤ ꯃꯃꯜꯁꯦ ꯈꯪꯗꯗꯨꯅ ꯇꯧꯔꯤꯅꯤ ꯁꯤꯟꯙꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯤ ꯑꯁꯦ ꯃꯈꯥ ꯇꯥꯅꯕ ꯊꯕꯛ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯂꯨꯍꯣꯡꯉꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁ꯭ꯔꯤꯅꯗꯤ ꯑꯃꯨꯛ ꯂꯤꯚꯤꯟꯂꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁ꯭ꯔꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯂꯨꯍꯣꯡꯕ ꯍꯥꯏꯔꯤꯗꯨꯕꯣ ꯃꯁꯤ ꯌꯥꯝꯅ ꯁꯣꯏꯔꯕ ꯋꯥꯅꯤ ꯑꯩꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯤꯕꯅꯤ ꯂꯨꯍꯣꯡꯒꯨꯝꯖꯦ ꯑꯩꯈꯣꯏꯅꯤ ꯂꯤꯚꯤꯟ ꯑꯣꯏꯅ ꯂꯩꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯟꯙꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯅꯪꯗꯤ ꯂꯨꯍꯣꯡꯉꯦ ꯌꯥꯔꯦ ꯑꯩꯁꯨ ꯑꯃꯨꯛꯇꯗꯤ ꯍꯣꯡꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯃꯅ ꯂꯨꯍꯣꯡꯁꯤ ꯍꯥꯏ ꯑꯃꯅ ꯂꯨꯍꯣꯡꯒꯨꯝꯁꯤ ꯍꯥꯏ ꯃꯃꯥꯡꯗ ꯇꯧꯈꯤꯕꯗꯨ ꯑꯣꯟꯅ ꯇꯩꯅꯅ ꯊꯣꯛꯂꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯨꯚꯤꯁꯤ ꯂꯣꯏꯁꯤꯟꯈꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯗ ꯆꯪꯕꯤꯔꯛꯇꯨꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯀꯣꯟꯇꯦꯟꯠꯁꯤꯡ ꯑꯁꯤ ꯑꯄꯥꯝꯕ ꯈꯜꯂꯒ ꯃꯤꯠꯌꯦꯡ ꯇꯥꯕꯤꯒꯅꯤ ꯑꯗꯨꯒ ꯀꯞꯄꯁꯨ ꯌꯥꯎꯕꯅꯤ ꯅꯣꯛꯄꯁꯨ ꯌꯥꯎꯕꯅꯤ ꯅꯨꯡꯁꯤꯕꯤꯌꯨ ꯑꯃꯁꯨꯡ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯊꯥꯒꯠꯆꯔꯤ